ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯂꯥꯟꯊꯣꯛꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯊꯧꯔꯝ ꯑꯁꯤꯒꯤ ꯍꯟꯖꯤꯟꯕ ꯆꯥꯝꯃꯒ ꯍꯨꯝꯐꯨꯒꯅꯤꯊꯣꯏ ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯇꯔꯥꯝꯅ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯆꯥꯝꯃꯒ ꯍꯨꯝꯐꯨꯅꯤꯊꯣꯏ ꯁꯨꯕ ꯇꯥꯡꯀꯛ꯫ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯃꯁꯤꯗ ꯂꯥꯛꯄ ꯋꯥꯀꯠ ꯑꯩꯈꯣꯏꯅ ꯂꯧꯖꯕ ꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅ ꯊꯧꯑꯣꯏꯕꯤꯗ꯭ꯔꯕ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯁꯛꯈꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯄꯨꯡꯁꯤ ꯐꯅꯌꯥꯝꯗꯤ ꯇꯥꯔꯤꯅꯦ꯫ ꯃꯤ ꯈꯤꯇꯪ ꯇꯤꯡꯈꯠꯂꯛꯄꯒ ꯄꯩꯁꯥ ꯈꯔ ꯌꯥꯝ ꯂꯩꯔꯅꯤ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯣꯏꯅ ꯆꯪꯁꯤ꯫ ꯑꯁ ꯑꯩꯗꯤ ꯅꯤꯛꯄꯗ ꯂꯣꯏꯔꯦ꯫ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯊꯕꯛ ꯇꯧꯁꯦꯅ ꯂꯥꯛꯑꯗꯤ ꯑꯗꯨꯒꯤ ꯊꯕꯛ ꯇꯧꯔꯅꯨ꯫ ꯁꯤꯕ ꯑꯃꯁꯨꯡ ꯆꯪꯕꯅꯤ ꯇꯧꯗꯣꯏꯁꯦ꯫ ꯑꯩ ꯍꯥꯏꯒꯦ, ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒꯥꯔꯗꯁꯦ, ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤ ꯗꯕꯜ ꯕꯦꯔꯦꯜ꯫ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯗꯕꯜ ꯕꯦꯔꯦꯜꯒꯥꯏꯁꯦ ꯀꯥꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯏꯁꯤꯅ ꯄꯤꯁꯇꯣꯜ 9mm AK-47꯫ ꯑꯩꯒꯤ ꯋꯥꯗꯤ ꯃꯤ ꯑꯃꯠꯇ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯑꯩꯈꯣꯏ ꯐꯥꯕ ꯄꯨꯟꯕ ꯇꯧ ꯇꯥꯔꯁꯨ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯇꯥꯗꯅꯕ꯫ ꯑꯗꯨꯒꯅꯦ ꯌꯥꯔꯤꯕ ꯃꯈꯩ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯂꯣꯏꯕꯒ ꯌꯥꯝ ꯊꯨꯅ ꯆꯠꯅꯕ ꯍꯣꯠꯅꯒꯗꯕ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯃꯥꯜꯍꯟꯒꯗꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗꯨꯅ ꯍꯩꯁꯤꯡꯕ ꯀꯥ ꯍꯦꯟꯅ ꯇꯧꯔꯨꯔꯗꯤꯀꯣ ꯑꯋꯥꯐꯝꯗ ꯇꯥꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ, ꯈꯪꯉꯤꯗꯅ? ꯆꯦꯛꯁꯤꯜꯂꯣ꯫ ꯅꯪꯒꯤ ꯅꯊꯧꯁꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯍꯦꯛ ꯂꯣꯏꯕꯒ ꯅꯪꯅ ꯒꯥꯔꯤ ꯁꯠ ꯊꯧꯗꯣꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯂꯩꯒꯗꯕꯅꯤꯀꯣ꯫ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯦꯟꯊꯣꯔꯀꯥꯟꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯍꯧꯗꯗꯅ ꯂꯩꯔꯗꯤ ꯂꯥꯏꯕꯛ ꯊꯤꯒꯗꯧꯔꯕꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ? ꯑꯩ ꯋꯥꯏꯒꯦ, ꯃꯤꯅꯨꯡꯁꯤ ꯎꯠꯂꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜ ꯃꯅꯨꯡꯗ ꯍꯋꯥꯏ ꯇꯛꯇꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯅꯤꯡꯁꯤꯡꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯤ ꯁꯤꯕ ꯑꯃꯁꯨꯡ ꯆꯪꯕ, ꯁꯤꯕ ꯑꯃꯁꯨꯡ ꯆꯪꯕꯒ ꯂꯣꯏꯅꯅꯤ ꯇꯧꯒꯗꯧꯔꯤ ꯊꯕꯛꯁꯤ꯫ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ꯫ ꯒꯣꯔꯣ, ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯍꯧꯅꯕꯤ ꯏꯄꯥ ꯄꯥꯈꯠꯂꯒ ꯍꯣꯔꯦꯟ ꯇꯧꯔꯗꯤꯅꯦ, ꯅꯪ ꯑꯣꯏꯅ ꯈꯨꯗꯣꯡ ꯊꯤꯒꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯁ ꯌꯥꯔꯦꯕ, ꯀꯩꯗꯧꯔꯒꯦ? ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤꯁꯦ ꯅꯈꯣꯏ ꯈꯛꯇ ꯆꯪꯉꯨ꯫ ꯅꯈꯣꯏ ꯆꯪꯉꯒꯅꯦ ꯅꯈꯣꯏꯒꯤ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯒ ꯑꯩꯉꯣꯟꯗ ꯏꯪꯒꯤꯠ ꯇꯧ, ꯃꯗꯨ ꯇꯞꯄꯤꯔꯣ꯫ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦꯃꯤ꯫ ꯐꯔꯦ, ꯁꯣꯏꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯀꯥꯎꯅꯨꯀꯣ꯫ ꯉꯥꯏꯈꯣ, ꯃꯣꯏꯁꯤ ꯃꯤ ꯐꯅꯌꯥꯝ ꯆꯪꯈ꯭ꯔꯦ꯫ ꯃꯤꯁꯤ ꯌꯥꯝꯅ ꯆꯪꯗ꯭ꯔꯤꯉꯩꯗ ꯇꯧꯕꯅꯗꯤ ꯐꯩꯗ꯫ ꯃꯤꯁꯤ ꯆꯪꯈ꯭ꯔꯒꯗꯤ ꯃꯤ ꯃꯌꯥꯝꯗꯣ ꯂꯥꯛꯅꯕꯗ ꯉꯝꯃꯣꯏ꯫ ꯑꯗꯣ ꯁꯦꯝ ꯁꯥꯗꯅ ꯂꯩꯌꯨ꯫ ꯃꯌꯥꯝ ꯄꯔꯦꯡ ꯑꯝꯇ ꯂꯦꯞꯄꯤꯌꯨ꯫ ꯑꯗꯣꯝꯒꯤꯅꯦ ꯏꯁꯥ ꯏꯁꯥꯒꯤ ꯊꯕꯛꯇꯣ ꯅꯨꯄꯤꯒꯤꯅ ꯁꯣꯝ ꯁꯥꯏꯗꯇ, ꯅꯨꯄꯥꯒꯤꯅ ꯁꯣꯝ ꯁꯥꯏꯗꯇ꯫ ꯑꯗꯨꯒ ꯌꯥꯝꯅ ꯐꯤꯡꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛꯁꯦ ꯍꯥꯡꯕꯁꯨ ꯀꯨꯏꯖꯗ꯭ꯔꯤ꯫ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯐꯅꯌꯥꯝ ꯆꯥꯎꯈꯠꯂꯦ꯫ ꯁꯔꯀꯥꯔꯒꯤ ꯕꯦꯡꯛꯃꯛꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯃꯤ 10-9 ꯄꯨꯟꯁꯤꯜꯂꯒ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯡꯆꯥꯅꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯥꯔꯕ꯭ꯔꯥ? ꯁꯥꯔ, ꯑꯩ ꯍꯥꯏꯒꯦ, ꯊꯣꯡꯖꯤꯟ ꯃꯌꯥꯁꯤꯗꯅꯦ ꯀꯤꯔꯤ ꯏꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯦ ꯈꯔ ꯁꯤꯟꯗꯣꯛꯎ꯫ ꯑꯗꯨꯒ ꯅꯣꯡꯃꯩꯗꯣ ꯃꯔꯨꯒ ꯅꯥꯟꯊꯣꯔꯛꯀꯅꯤꯀꯣ꯫ ꯁꯥꯔ, ꯌꯥꯅꯤꯗ ꯁꯥꯔ꯫ ꯑꯩ ꯋꯥꯍꯩꯒꯦ, ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ, ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯊꯨꯡꯅꯅꯕ ꯍꯣꯠꯅꯒꯗꯕ꯫ ꯑꯇꯩ ꯕꯦꯡꯛꯁꯤꯡꯗꯒꯅꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯆꯪꯂꯛꯂꯤꯕ ꯀꯁꯇꯃꯔꯗꯒꯤ ꯄꯩꯁꯥꯒ ꯂꯧꯔꯒ ꯍꯥꯟꯅ ꯆꯪꯍꯜꯂꯤ ꯀꯣꯟꯅ ꯆꯪꯍꯜꯂꯤ ꯒꯥꯏꯗꯣ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯁꯤꯗꯩꯗ ꯇꯤꯞꯁ ꯀꯝꯇ ꯂꯧꯕ ꯌꯥꯔꯣꯏ꯫ ꯐꯅꯤ ꯁꯥꯔ, ꯀꯩꯁꯨ ꯂꯧꯖꯔꯣꯏꯗ ꯁꯥꯔ꯫ ꯍꯦꯛ ꯂꯥꯟꯅ ꯄꯪꯎ ꯍꯦꯛ ꯎꯕꯤꯔꯦ꯫ ꯐꯔꯦ꯫ ꯔꯣꯖꯤ, ꯁꯥꯔ, ꯐꯥꯏꯜꯁꯤꯡꯗꯣ ꯁꯣꯝꯗ ꯄꯨꯔꯛꯑꯣ꯫ ꯑꯗꯨꯒꯅꯦ ꯗꯦꯂꯤ ꯀꯂꯦꯛꯁꯟꯒꯤ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯃꯤꯁꯤꯡꯗꯣ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯀꯗꯣꯏꯅꯣ? ꯁꯥꯔ, ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯂꯥꯛꯀꯅꯤ꯫ ꯃꯈꯣꯏꯁꯨ ꯈꯔ ꯉꯟꯅ ꯂꯥꯛꯍꯜꯂꯨꯅꯦ꯫ ꯄꯨꯡ ꯑꯃꯃꯝꯗ ꯂꯥꯛꯍꯜꯂꯒ ꯗꯦꯂꯤ ꯀꯂꯦꯛꯁꯟꯗꯨ ꯈꯔ ꯆꯠꯂꯒ ꯈꯔ ꯉꯟꯅ ꯇꯧꯔꯗꯤ ꯄꯨꯡ 3ꯗ ꯍꯦꯛ ꯂꯣꯏꯁꯟꯕ ꯌꯥꯏꯗꯅ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏ ꯂꯥꯛꯇ꯭ꯔꯤ꯫ ꯍꯣꯔꯦꯟ ꯃꯈꯣꯏꯅ ꯄꯩꯁా ꯈꯣꯝꯕ ꯆꯠꯈꯤꯅꯤ꯫ ꯃꯈꯣꯏ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯦꯅꯦ꯫ ꯍꯣꯔꯦꯟꯗꯤ ꯃꯈꯣꯏ ꯈꯔ ꯉꯟꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯁꯤ꯫ ꯐꯅꯤ ꯁꯥꯔ꯫ ꯔꯣꯖꯤ, ꯑꯗꯨꯒ ꯋꯥꯏꯒꯦ, ꯃꯌꯥꯝꯒꯤ ꯁꯤꯗꯩꯗ ꯁꯦꯟ ꯊꯝꯃꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯂꯧꯁꯟꯕ ꯂꯣꯏꯔꯒ
마기 머밍 마타두가 셀싱어두가 뿔업 반나도 파절거네 손도 로컬도 파전에 통거덤니고 세나바 따라가디 너코이기 다이트니 아이디 모두기 다이트 보봉어 뭐이고 파니 서 아둠 파전은 호나자리에 서 파레 헤이 로 적시로 뭉치 다살 가도래 나 내려버디 뭐코이기 통치론 그러니 허이 로 정치로 헤이 너코다그로 시들레 리버싱 너코다그로 아이코네 하리버시 야다 따디 खुद पारी बनो मशू ब्रा हाँ सी ब्रा सी फागी नते न थाई तो लेने मांगे हाय फोन सिंह तो मखा दो नहीं थम न कोई पारी वो फोन सिंह तो मखा दो नहीं थमो अमुक ते याम थुना फोन सिंह तो मखा दा अदुगने करीगुंबा हाई सिंह न फोन तो मखा दा थम दा ना पुलिस तो पाव पीता रबा सी रे खलो सीबा खंगेदरा सीबा से अखोने पारी सी फागी नते न थाई तो मांगे दो नहीं लोइनमक नसाना सागी फोनसिंग मखादा लोइन थमो लोइनमक मखादा लोइन थम्बियो हे सु चंग लोखरद चंग बेग अचौं तो पायो हे मैनेजर नखो दागलो सर करिनो तो बिरिसिबु करिनो नमितु उद्रो हा नमितु उद्रो अखोइ दोरिसि भागिरो सर सिदि सरकार की बैंक मक्सु नते सर सिदि अखोइ खरा पुनसिनरगा मयामदे इंटरेस्ट खरगा कारगा मयामगिसु कानबा अदुगा अखोइगिसु खरगा फुंजबने तोजबने सर सिदबु सारोनि तोबिरिसिबु ऐ नचिनु nganगनो सरकार की पैसा खतन पैसा रो नखोइ सेंजाव पाइबा मयाम पुनसिनरगा हांगिबु बैंक से फागिरो बैंक ना लुपा अनि मखाय अहुम कावाइबो यादे नोइने मसुदे लुपा मरि मंगा कादना लायरबा मयामदे इचुपिनिने नत्रो लायरबा मयाम सिगिन नखोइने इचुपदि यारगा ngasi loino othoko tarene Hey, sure. Chong. Moi local si chong. Manager. Local ki shop yo. Local ki shop yo ne. Isino. Pije sile. Chalo. Na koi ki stop karaino. Na koi stop no pido karaino. Sir. Sida le sir. Roji. Soji sida le. Local dom ta hangus. सर लोकर दे यावरी बसिंग सी लोइने पी खरदोरा सर ए नचिन nganगनो लोकर दे यावरी बो पैसा खुदि मो लोइने पुतो गदम श्योर खरे तुलो संजलुने बेक अदु तो पैसा आपचलुने यागानी दे तो यानी से हाकेसी रोजे याम थुनो लोकर दो हंग मदुना नखोइगी ख्वाइ दिगे फबोगिने नसकसु फजैने नंदिया नंगो कनाइ मचानो नंगो सर अखोइ पाबुंगी गरी नोइ पाबुंगी दे नोइ लेकाइ दु कैनो ने सर यारे पामदि पामे दुबु पाइ लेतिने नंग कोइरो दे मो अखोइ कनानो सि खंगिने सि आइगी माइसि उपिबा सि मार्क्स उब्रो आइ मसा खंगमरो सर खंजदि सर अरे सर ताई तो किधर के पैसा हापिंगा कोमी ता हापिंगा को चलोसन खरा थुना चलुने बिंग मचा सिद पैसा खितंग लुट तौबसिदा पुंग अम हेक चंगे खरा थुरुने मया पर बोले पाखु को हौगल को सिंग नाथै चारो सल्लगा दाजनी हे अखोइने तौजरि से फिल्म नति को सि फिल्म नते डायरेक्ट असेंबनी तौरिसे अदुगने उसित थवैदबा यावदना कारण तुरन तौदना पुलिस तो पाउ पि तारया फबोइरो अदुगा सिमा जोइरी होजिक थोइबा तौदोकसे मसक खंगी खोले अदु अदा पुलिस तक ताक तारदिको करिगुमा पुलिस ता तासु नयुमदा लागा सिपारी सु ब्रसे हा सिन कापर सल ताजनी लोइद्रबसो लोरि त लो चनब तोक्सी थैंक यू मैनेजर मयामना पुनसिनदना पैसा खरा खोइदो खुदोंग चाबा पिबिबसे अखोइसु मियामगी तौबा थबंगनिदा इसागी लाना ओइना तौबा नते सिनोक्सिंग पुरी पैसाजिंग सिदी मयाम सिदा लेरिबसिंग अदुगा ngasi nomani gi mamangda mafam masida deposit toromba ngaktan masi mayam je khoina singhobudadi ai khoi di loirani china khoi powang mangmuda loirani ai adu khangde nahandagi no khoi sendoi chala idu natro ha to khoi sendoi cha khora bro manga kabi taru kabi tare kabi tara kabi gaina oi
नखोई सेंदोई हुनबो होनबदा कारबार मचा मचा तोबो क्या सिरमनीने पैसा लेत्रमनी नखोई पैसा पुसले मदगी नखोई सेंदोई पीदबे यादे नखोई सेंदोई पीनबो होनबदा ओई मना मसिंग योबी कनामत हौबो ngमद्रमनीने मना आदा सिबे सनादो काइथु नखोई सेंदोई पीनबो होनबदा नहाक लेरगा नुंथिंदा नुपा मचा नुपी मचा खरा थारानी कैथेल सिदगी बोई कोलोम मम पार रिसिप मम पार पैसा खोमीबा सेल सातो निंगिनी गाना नखोई खतरो सेल चाबा हिबसिबो हा सिनी लाइनी याद बाइजे सोर अमदो कोरबो इथाउ लानी गाड़ी थौजलानी अस मदु सुबा अया बनी चा थौजला केदे गाड़ी दो इथाउ लाई गाड़ी मयाम केरम ताइजेगी अखोई हेक्सा केबगा पुलिस तो पाउ पितारबा अपबोर आइने हाइजेइनी आइने पाइजरी बसे मसी फागी नतिको मसी मी सिबे याबो कोन अदुना आइने हाइजगदबदी कारण तुरंत तौदना पुलिस तक पाउ पीगे खलदे अखोइना पारिबो खुलाइसे सि उरेदना मसे मी सिबनिको मसे मी सिबनेबा से कापके को ये सि उरेदना ऐ गाड़ी थरो चलो गाड़ी थरो लो चलो का तुजलो लोइरेदना लोइरेदना लोइना पुगरे ahar makai ani ka bi ohum ka bi ka da chendo isa ja loina pugra karino tok dushi roji sir na khoi bo police ki number ka khang bro ha police ki number ka khang bro sir police ta adi hat kani hai dudi roji makoi na hat po jo hat pani ne paisa sing adu loina pukhra bani na sidagi ne depositor sing na ai koi de पैसा थमी बसिंग हाथ पे जो हाथ बनी म कोई ना हाथ पे जो कोई सीगे दौरी बनी ने पुलिस की नंबर याद रहो सर पुलिस की नंबर बुदी डायरेक्ट याद रहे दो पुलिस ने थबक तो बा म कोई अमने की नंबर दी यारी है फरे म कोई दा हंग कने एसपी की नंबर दो पी हो ने एसपी की नंबर दो पी रगा मफा मस्ती की चटकी बसिंग को क्वेश्चन लगा फाना ना बा अब तो पाउ पी खो फनी सर आई तो जरगे सर असुमना नुंगथिल पोबोप अदुदा लेरक मनुंगदा हांगबा बेंक अमदा मसक खंगदबा मियो अहुम लाक्लगा कार अमदा मसक खंगदबा अमा तोंगलगा मनुंग अदुदा खुलाई पाइबा मियो अनिना बेंक अदुदा चंगकी अमदी बेंक अदुगी मनुंगदा थमलिबा पैसा सिंग खाउजाव अमदा हापतुना मखोई मियो अनिदुनम बेंक मनुंगदगी पुथोखरगा हानादगी सेम सादुना लेबा कार थौरगा लाकपा अमदा पैसा खाउजाव अदु पुरगा मफुम अदुदगी थौखिरा मसीगी पावसी हेक ताबगा बैंक अदुदा पैसा थम्ब मी मैम थोमजिनर अमदी मखोगी पैसा हंदो हाइदुना बैंक अदुदा मियाम पुनमक क्रिक्रि इनक अखोगी पैसा हलो अखोगी पैसा दो याम थुना हलो करिगिनो खोइना बैंक असिदा सिक्युरिटी ने मी अम खथमगा सिना करिनोबा नखोइना अखोगी सेल सिंदो मंगहलि दु करिगिनो अखोगी पैसा हलो यारो अखोई पैसा हलो अखोई पैसा दो याम थुना हलो हाइजिनिको अखोगी पैसा हंद्रदि नखोय फबोरो नखोय बैंक चलाइब्राबु नखोय सिने हाइजिनि नखोई की इंखोल मान चांग योन मनी खंगदे कनी खंगदे अखोई पैसा सिंगदो लोइना हलो याम अमुक्ता फाथा बिगो के दौरगे अखोई पुलिस तो पाउ चम तो पिजरगा लुट तौरिबा सिंगदो अखोई फाना रो मंगतो होने जगे अखोई द मतम खजिक त पिबियो के दोबगे अखोई खरगे युम इंखोल दु योलगा मदो करम न मयामगी असुक याम खरबो पैसा सिंगमु सिंगमु ngमदोइनो मयाम सो वखन गिदे खनबियो सिदगी हेनबसु अचौबा फाइनेंशियल इन्वेस्टमेंट कया दसु पैसा थमगा मांगबसु पंगाव यावनरी अखोई सिसु मयाम के पैसा दे अखोई हेक्ता फोन नंबर पदि नतेदना यारगदि हाइदनो खोजु होनजरी मयाम खजिकता फाथबियो मयाम पुनि फाथबियो मसिगी मखा तारकदा मैनेजर अमदी मखुगी तिमदु इंस्पेक्टर थेगी पुलिस स्टेशन दा लागलमी अमदी सर अमता संघर के सर कई दौरे में कई नो मयाम थोमजमबिरिसे कई लेरगे सर वारो बिबियादे सर अखोइसे यामना दशा ताबा थबों खक तोरे सर मधु वखत चगेना लाइन मयाम सोशल डिस्टेंसिंग अमता गापि अमता लोइना पंजन बिगन सि वाथो बतारे तोरिसे गामै नखोइ काई लेगने नखोइबो सर लक्चरे सर हिंग न करिनो ड्यूटी तौबगी तुमनबने करिनो मयाम तौबसी करिनो सि सोशल डिस्टेंसिंग खरंगा गापियोने से करिनो अस ताददी मार्क्स उपत्रे करिनो खदांग दोइन उपदुबु करिनो असे मार्क्स तो उपकियोने
ꯑꯁꯤ ꯈꯗꯥꯡꯗꯣ ꯎꯛꯀꯗꯕ ꯅꯠꯇꯦ ꯅꯥꯇꯣꯟꯗꯣ ꯈꯨꯝꯖꯤꯟꯈꯤꯌꯣ ꯃꯌꯥꯝꯁꯦ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯈꯔ ꯉꯥꯛꯁꯦꯁꯦ ꯃꯌꯥꯝ ꯈꯖꯤꯛ ꯈꯖꯤꯛ ꯆꯠꯊꯣꯛꯄꯤꯌꯣꯁꯦ ꯃꯌꯥꯝ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨꯗꯒꯤ ꯂꯣꯏꯅ ꯆꯪꯕꯗꯤ ꯌꯥꯔꯣꯏ ꯃꯍꯨꯠ ꯁꯤꯟꯕ ꯑꯃꯅꯤꯗꯪ ꯆꯪꯕꯤꯔꯣ ꯁꯔ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯑꯃꯠꯇ ꯇꯧꯖꯒꯦꯅ ꯁꯔ ꯀꯔꯤ ꯇꯧꯔꯤꯁꯤꯅꯣ ꯃꯌꯥꯝ ꯄꯨꯂꯞ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯁꯔ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯑꯃꯒꯤ ꯑꯩꯈꯣꯏ ꯃꯤ ꯉꯥꯛꯇꯅꯤ ꯁꯔ ꯉꯁꯤꯁꯦ ꯈꯪꯍꯧꯗꯅ ꯉꯁꯤ ꯅꯨꯡꯊꯤꯟ ꯄꯣꯕꯣꯞꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤ ꯑꯅꯤ ꯑꯗꯨꯒ ꯒꯥꯔꯤ ꯀꯥꯔ ꯊꯧꯕ ꯑꯃꯒ ꯁꯔ ꯃꯗꯨꯅ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯑꯗꯨꯗ ꯑꯣꯚꯔ ꯄꯥꯋꯔ ꯇꯧꯔꯒ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯁꯔ ꯌꯥꯔꯒꯗꯤ ꯁꯔ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯤꯔꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯐꯥꯕꯤꯅꯕ ꯇꯧꯕꯤꯌꯨ ꯁꯔ ꯑꯩꯈꯣꯏ ꯂꯣꯏꯕ ꯇꯥꯔꯦ ꯁꯔ ꯄꯩꯁꯥ ꯊꯝꯕ ꯃꯤ ꯃꯌꯥꯝꯅ ꯕꯦꯡꯛ ꯑꯗꯨꯗ ꯍꯨꯞꯆꯟꯗꯅ ꯍꯧꯖꯤꯛꯁꯨ ꯁꯔ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯇꯨꯛꯀꯅꯤꯒ ꯌꯨꯝ ꯃꯩ ꯊꯥꯅꯤꯒ ꯁꯔ ꯑꯁ ꯑꯔꯣꯏꯕꯤꯗ ꯂꯣꯏꯍꯧꯔꯦ ꯁꯔ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯁꯔ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯗꯣꯝꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯑꯗꯨꯒꯤꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯇꯕ꯭ꯔꯣ CCTV ꯀꯦꯃꯦꯔꯥ ꯄꯥꯟꯗ꯭ꯔꯣ ꯁꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯤ ꯑꯃꯈꯛ ꯂꯩꯖꯕ ꯁꯔ ꯊꯣꯡꯖꯤꯟꯗ ꯂꯩꯕꯅꯤꯅ ꯃꯍꯥꯛꯇꯤ ꯃꯈꯣꯏꯅ ꯑꯣꯚꯔ ꯄꯥꯋꯔ ꯇꯧꯔꯒ ꯏꯔꯥꯏ ꯂꯥꯏꯅ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯉꯕ ꯁꯔ ꯑꯗꯨꯒ CCTV ꯀꯦꯃꯦꯔꯥꯗꯤ ꯁꯔ ꯄꯥꯟꯒꯦꯅꯗꯤ ꯇꯧꯖꯔꯕ ꯁꯔ ꯑꯗꯩꯗ ꯍꯟꯗꯛꯁꯤ ꯄꯩꯁꯥ ꯏꯀꯥ ꯀꯥꯗꯦ ꯃꯊꯪ ꯊꯥꯗꯒꯤꯗꯤ CCTV ꯀꯦꯃꯦꯔꯥꯗꯨ ꯄꯥꯜꯂꯒꯦꯅ ꯑꯩꯈꯣꯏꯁꯨ ꯈꯟꯅꯖꯗꯅ ꯍꯟꯗꯛꯇꯤ ꯄꯥꯟꯖꯍꯧꯗ꯭ꯔꯦ ꯁꯔ ꯑꯗꯨꯅꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯕꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯊꯕꯛ ꯑꯃ ꯇꯧꯔꯤꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯊꯕꯛꯇꯤ CCTV ꯀꯦꯃꯦꯔꯥꯗꯨ ꯄꯥꯟꯒꯗꯕꯅꯤ ꯑꯗꯨꯒ CCTV ꯀꯦꯃꯦꯔꯥꯗꯨ ꯄꯥꯜꯂꯗꯤ ꯆꯪꯉꯛꯏꯁꯤꯡꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯪꯉꯛꯇ꯭ꯔꯤꯉꯩꯗꯒꯤꯁꯨ ꯕꯦꯡꯛ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯀꯅꯥ ꯀꯅꯥ ꯆꯪꯉꯛꯏꯒꯦ ꯀꯅꯥ ꯀꯅꯥ ꯀꯩꯗꯧꯔꯤꯒꯦ ꯃꯤꯌꯥꯝꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯇꯨ ꯃꯨꯟꯅ ꯌꯦꯡꯒꯗꯕꯅꯦꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯆꯪꯉꯦ ꯅꯠꯇ꯭ꯔꯒ ꯆꯤꯡꯅꯕ ꯆꯪꯉꯦ ꯍꯥꯏꯔꯗꯤ CCTVꯗꯨꯗ ꯎꯔꯗꯤ ꯕꯦꯡꯛ ꯑꯗꯨꯒꯤ ꯇꯉꯥꯏꯐꯗꯕ ꯂꯣꯀꯔꯁꯤꯡ ꯁꯣ ꯂꯣꯟꯁꯟꯕꯅꯤ ꯈꯪꯗꯦ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯁꯦꯐꯇꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯗꯨ ꯇꯧꯕꯤꯒꯗꯕꯅꯤꯅꯤ ꯁꯦꯟ ꯇꯥꯟꯕ ꯍꯥꯏꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯄꯣꯟꯇꯦꯕ ꯂꯩꯀꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯇꯧꯔꯤꯁꯤꯗꯤꯅꯦ ꯃꯤ ꯈꯔ ꯂꯩꯔꯕ ꯁꯦꯜ ꯈꯔ ꯄꯥꯏꯔꯗꯤ ꯕꯦꯡꯛ ꯇꯧꯔꯤꯅꯦꯅ ꯇꯧꯔꯅꯤ ꯃꯗꯒꯤꯗꯤ ꯕꯦꯡꯛ ꯇꯧꯔꯤꯅꯦꯅ ꯁꯦꯟꯗꯣꯏ ꯁꯥꯟꯇꯣꯛꯑꯅꯤ ꯁꯦꯟ ꯄꯤꯈ꯭ꯔꯦꯒ ꯄꯨꯈ꯭ꯔꯦꯒ ꯁꯤꯡꯗ꯭ꯔꯦꯒ ꯑꯗꯨꯒ ꯑꯗꯥꯒ ꯃꯁꯤꯗꯩꯗ ꯇꯧꯔꯤꯕ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯦꯡꯛ ꯇꯧꯗ꯭ꯔꯤꯉꯩꯗꯅꯦ ꯕꯦꯡꯛ ꯇꯧꯕ ꯍꯥꯏꯁꯤ ꯀꯔꯤꯅꯣꯁꯤ ꯃꯤꯌꯥꯝꯗ ꯍꯥꯟꯅ ꯈꯪꯍꯟꯕ ꯃꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯑꯃꯈꯛꯁꯨ ꯆꯪꯉꯤ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯕꯦꯡꯛꯇ ꯄꯩꯁꯥ ꯄꯨꯈ꯭ꯔꯁꯨ ꯁꯤꯡꯅꯤ ꯈꯪꯗꯦ ꯅꯠꯇꯦ ꯃꯌꯥꯝꯕꯨ ꯕꯦꯡꯛꯀꯤ ꯇꯧꯕꯤꯔꯤꯕ ꯊꯕꯛ ꯄꯩꯁꯥ ꯁꯥꯟꯇꯣꯏꯁꯤꯕꯨ ꯄꯩꯁꯥ ꯀꯌꯥꯝ ꯐꯪꯒꯦ ꯄꯩꯁꯥ ꯀꯌꯥꯝ ꯐꯪꯒꯦꯕ ꯁꯔ 3 ꯀꯥꯕꯤ 4 ꯀꯥꯕꯤ 5 ꯀꯥꯕꯤꯗ ꯁꯔ ꯁꯅꯥ ꯈꯔ ꯊꯝꯃꯒ ꯃꯣꯔꯒꯦꯖ ꯈꯔ ꯇꯧ ꯑꯗꯨꯒ ꯁꯔ ꯁ꯭ꯇꯣꯞ ꯄꯦꯃꯦꯟ ꯈꯔꯁꯨ ꯇꯧꯖꯔꯒ ꯁꯨꯝ ꯐ꯭ꯔꯤꯗ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤꯅ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯈꯔ ꯁꯨꯝ ꯇꯧꯔꯒ ꯊꯕꯛ ꯑꯁꯤ ꯁꯨꯝ ꯇꯧꯖꯕꯅꯤ ꯁꯔ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯐꯩꯅꯦ ꯆꯤꯟꯅꯥꯎꯁꯤꯡꯅ ꯇꯧꯏꯗꯣ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯑꯁꯣꯏꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯟꯒꯗꯕꯅꯤ ꯑꯗꯣꯝꯅ ꯁꯦꯟꯗꯣꯏ ꯆꯥꯎꯅ ꯃꯤꯌꯥꯝꯗꯒꯤ ꯍꯦꯛꯇ ꯈꯣꯝꯃꯒ ꯕꯦꯡꯛ ꯑꯗꯨꯗ ꯏꯟꯇꯔꯦꯁ ꯌꯥꯝ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ ꯍꯤꯡꯉꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯗꯤ ꯃꯗꯨ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯕꯦꯡꯛ ꯈꯨꯇꯧꯁꯤꯒ ꯃꯤꯒꯤ ꯃꯄꯥꯟ ꯂꯝꯗ ꯇꯧꯔꯤꯕꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯔꯤꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯇꯧꯕ ꯕꯦꯡꯛ ꯀꯌꯥꯁꯨꯅꯦ ꯉꯁꯤꯗꯤ ꯁꯔꯀꯥꯔꯅ ꯃꯁꯛ ꯈꯪꯉꯛꯄꯗꯒꯤ ꯁꯔꯀꯥꯔꯅ ꯂꯧꯁꯟꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯇꯧꯔꯤꯕ ꯕꯦꯡꯛ ꯈꯨꯇꯧꯁꯤꯗꯤ ꯀꯅꯥꯅꯕꯨ ꯀꯔꯤꯗ ꯂꯧꯁꯟꯒꯗꯧꯔꯤꯒꯦ ꯁꯦꯟꯗꯣꯏ ꯆꯥꯎꯅ ꯂꯧꯁꯜꯂꯦ ꯅꯤꯡꯊꯤꯖꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯨ ꯉꯥꯛꯇꯦ ꯁꯦꯜ ꯄꯤꯅꯤꯡꯉꯦ ꯊꯣꯛ ꯄꯤꯊꯣꯛꯀꯅꯤ ꯄꯤꯔꯨꯕ ꯈꯔꯅ ꯁꯦꯟ ꯁꯤꯡꯉꯣꯏ ꯑꯗꯨꯒ ꯁꯦꯟ ꯈꯔ ꯆꯥꯎꯅ ꯊꯥꯗꯔꯒ ꯁꯦꯟꯗꯣꯏ ꯆꯥꯎꯃꯟꯕꯗꯒꯤ ꯁꯤꯡꯕ ꯉꯝꯗꯕꯗꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯏꯪꯈꯣꯜ ꯃꯨꯜꯂꯒ ꯄꯩꯁꯥ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯖꯔꯤꯕ ꯁꯔ ꯌꯥꯝꯅ ꯆꯨꯝꯃꯦ ꯁꯔ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯖꯔꯒꯦ ꯁꯔ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯈꯣꯡꯒꯨꯜ ꯂꯤꯕꯤꯔꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯅꯅꯕ ꯑꯃꯨꯛꯇꯗꯤ ꯍꯣꯠꯅꯕꯤꯌꯨ ꯀꯩꯗꯧꯕꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯗꯨ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯃꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯍꯧꯗꯕ ꯍꯥꯏꯁꯤ ꯃꯌꯥꯝꯅꯁꯨ ꯃꯁꯛ ꯈꯪꯍꯧꯗꯕꯗꯨꯒꯨꯝꯅ ꯄꯨꯂꯤꯁ ꯑꯩꯈꯣꯏꯅꯁꯨ ꯃꯁꯛ ꯈꯪꯉꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯥꯏꯕꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯋꯥ ꯅꯠꯇꯦꯅꯦ ꯃꯗꯨ ꯑꯔꯨꯕ ꯊꯕꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕꯁꯤꯡ ꯑꯁꯤꯅ ꯂꯨꯠꯄꯥꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯀꯔꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯊꯤꯕ ꯑꯃ ꯆꯪꯏ CCTVꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯁꯤꯟꯖꯒꯦ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯤ ꯀꯌꯥ ꯂꯥꯛꯈꯤꯕ ꯀꯩꯗꯧꯕ ꯀꯅꯥ ꯑꯀꯣꯏꯕꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯒꯥꯔꯤꯒꯤ ꯅꯝꯕꯔ ꯈꯪꯍꯧꯕ ꯅꯠꯇ꯭ꯔꯒ ꯂꯥꯛꯏꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯁꯛ ꯈꯪꯕ ꯆꯤꯡꯅꯕ ꯌꯥꯎꯕ ꯋꯥ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯈꯪꯕ ꯑꯁꯤꯒꯨꯝꯕ ꯌꯥꯎꯔꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯑꯒ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯕꯦꯡꯛ ꯑꯁꯤꯗꯒꯤ ꯄꯩꯁꯥ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯀꯅꯥꯒꯨꯝꯕ
ꯑꯔꯣꯟꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯥꯎ ꯄꯤꯕ ꯉꯝꯕꯗ ꯑꯩꯈꯣꯏꯅ ꯔꯤꯋꯥꯔꯗꯀꯨꯝꯕ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯕ ꯃꯈꯣꯏꯒꯤ ꯄꯥꯎ ꯄꯤꯕ ꯉꯝꯕ ꯃꯤ ꯑꯗꯨꯗ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯄ ꯑꯃꯁꯨ ꯆꯪꯏ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯥꯏꯕꯁꯤ ꯆꯤꯅꯥꯎꯁꯥ ꯑꯩꯈꯣꯏꯒꯤꯁꯨ ꯑꯔꯨꯕ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯨ ꯑꯃꯠꯇ ꯂꯩꯇꯅ ꯑꯩꯈꯣꯏꯅ ꯊꯤꯕ ꯍꯥꯏꯕꯁꯤ ꯍꯦꯛꯇꯃꯛ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯇꯧꯔꯒ ꯀꯔꯤꯅꯣ ꯌꯦꯡꯅꯕ ꯍꯣꯠꯅꯒꯦ ꯁꯔ ꯑꯗꯨꯒ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯁꯔ ꯃꯗꯨꯁꯨ ꯑꯃꯨꯛꯇ ꯉꯥꯛꯊꯣꯛꯅꯅꯕ ꯁꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃꯗꯤ ꯑꯣꯐꯤꯁ ꯑꯗꯨꯁꯨ ꯃꯩ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯇꯧꯍꯧꯔꯤꯗꯨ ꯁꯔ ꯈꯖꯤꯛꯇꯪ ꯉꯥꯛꯄꯤꯅꯅꯕ ꯁꯔ ꯌꯥꯔꯦ ꯃꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ ꯐꯅ ꯆꯨꯝꯃꯕꯁꯨ ꯐꯅ ꯂꯥꯜꯂꯕꯁꯨ ꯑꯗꯣꯝꯒꯤ ꯂꯟ ꯊꯨꯝ ꯌꯨꯝ ꯀꯩ ꯑꯃꯗꯤ ꯑꯗꯣꯝꯅ ꯍꯥꯡꯂꯤꯕ ꯕꯦꯡꯛ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯇꯅꯅꯕ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯒ ꯉꯥꯛ ꯁꯦꯟꯅꯅꯕ ꯍꯣꯠꯅꯒꯦ ꯐꯔꯦ ꯃꯌꯥꯝ ꯁꯤꯗ ꯀꯝꯄ꯭ꯂꯦꯟ ꯑꯃꯇ ꯏꯅꯕ ꯇꯧꯁꯤ ꯔꯥꯖꯦꯟ ꯁꯔ ꯂꯥꯛꯏꯕꯁꯤꯡꯁꯤꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯃꯇ ꯏꯌꯨ FIR ꯑꯃ ꯄꯥꯜꯂꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯈꯥ ꯆꯠꯊꯅꯅꯕ ꯐꯅꯤ ꯁꯔ ꯏꯆꯤꯜꯅꯥꯎꯁꯤꯡ ꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯣ ꯃꯌꯥꯝꯗꯣ ꯑꯝꯇ ꯈꯔ ꯂꯟꯅ ꯑꯝꯇ ꯂꯩꯕꯤꯌꯨ ꯑꯝꯇ ꯑꯩꯈꯣꯏ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯅꯕ ꯇꯤꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯑꯝꯇ ꯇꯧꯒꯦ ꯃꯌꯥꯝ ꯈꯖꯤꯛꯇ ꯑꯝꯇ ꯂꯟꯅꯕ ꯇꯧ ꯗꯥꯃꯩ ꯃꯌꯥꯝꯁꯦ ꯈꯔ ꯑꯝꯇ ꯂꯟꯊꯣꯛꯅꯕ ꯇꯧ ꯐꯒꯅꯤ ꯁꯔ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯛ ꯈꯨꯜꯂꯛ ꯑꯃꯗ ꯍꯥꯡꯕ ꯑꯁꯨꯝꯅ ꯂꯩꯔꯛ ꯑꯗꯨꯗ ꯍꯥꯡꯕ ꯕꯦꯡꯛ ꯑꯗꯨ ꯈꯪꯍꯧꯗꯅ ꯅꯨꯡꯊꯤꯟ ꯄꯣꯕꯣꯞ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔꯅ ꯕꯦꯡꯛ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯃꯨꯟꯈꯤꯕ ꯑꯗꯨꯗꯒꯤ ꯕꯦꯡꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯇꯤꯝꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯈꯤ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯅꯥꯛ ꯅꯛꯄꯗ CCTV ꯄꯥꯟꯕ꯭ꯔꯥ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯂꯩꯔꯛ ꯈꯨꯜꯂꯛ ꯑꯣꯏꯅ ꯇꯧꯈꯤꯕ ꯃꯔꯝꯅ ꯃꯐꯝ ꯑꯗꯨꯗ CCTVꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯝꯗꯦ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯃꯃꯝ ꯇꯣꯏꯅ ꯋꯥ ꯍꯪꯈꯤ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯗꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯅꯝꯕꯔ ꯈꯪꯍꯧꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯌꯥꯎꯗꯦ ꯒꯥꯔꯤ ꯑꯗꯨ ꯑꯍꯟꯕꯒꯤ ꯃꯑꯣꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯃꯥꯛꯁꯅ ꯀꯨꯞꯁꯟꯕꯅ ꯃꯁꯛ ꯑꯃꯠꯇ ꯈꯪꯍꯧꯗꯦ ꯍꯥꯏꯕꯁꯤꯅꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯈꯣꯡꯒꯨꯜ ꯂꯤꯕ ꯃꯇꯝꯗ ꯆꯤꯡꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯒꯠꯄ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯁꯔ ꯀꯩꯗꯧꯔꯦ ꯒꯥꯡꯃꯩ ꯁꯔ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯁꯔ ꯃꯁꯤꯗꯤ ꯑꯩꯅ ꯄꯨꯂꯤꯁ ꯑꯣꯏꯔꯛꯄꯗꯒꯤ ꯁꯔ ꯑꯍꯥꯟꯕ ꯊꯧꯗꯣꯛꯅꯤ ꯁꯔ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯃꯆꯥꯁꯤꯡ ꯑꯁꯤꯗꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯔ ꯁꯤꯕꯨ ꯂꯨꯠ ꯇꯧꯒꯅꯤꯅ ꯇꯧꯔꯤꯁꯤꯕꯨ ꯁꯔ ꯒꯥꯡꯃꯩ ꯑꯗꯨꯅꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯀꯌꯥ ꯍꯥꯡꯉꯒ ꯈꯔ ꯀꯥꯟꯅꯕ ꯐꯪꯅꯅꯕ ꯍꯥꯏꯅ ꯕꯦꯡꯛ ꯃꯆꯥ ꯇꯣꯉꯥꯟꯕ ꯃꯤꯌꯥꯝꯅ ꯀꯥꯟꯅꯕꯁꯨ ꯑꯗꯨꯝ ꯄꯤꯔꯤ ꯃꯈꯣꯏꯒꯤ ꯁꯦꯟꯗꯣꯏ ꯑꯁꯤꯅ ꯆꯥꯎꯕꯗꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯗꯅ ꯂꯥꯏꯔꯕꯁꯤꯡ ꯈꯔꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯤ ꯀꯥꯟꯅꯕ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯨꯔꯒ ꯑꯋꯥꯕ ꯀꯌꯥꯁꯨ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯕꯦꯡꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯃꯤꯌꯥꯝꯅꯁꯨ ꯕꯦꯡꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯕꯦꯡꯛ ꯑꯁꯤꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤ ꯕꯦꯡꯛ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯄꯩꯁా ꯄꯤꯔꯤꯕꯅꯣ ꯕꯦꯡꯛ ꯑꯁꯤꯗ ꯄꯩꯁా ꯊꯝꯃꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯥꯟꯅꯔꯛꯀꯗꯧꯔꯤ ꯃꯈꯣꯏꯕꯨ ꯈꯔ ꯃꯃꯤ ꯁꯥꯅ ꯇꯨꯡꯗ ꯊꯥꯡꯉꯛꯀꯗꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅꯁꯨ ꯈꯟꯕ ꯃꯊꯧ ꯑꯃꯈꯛ ꯇꯥꯔꯤ ꯃꯁꯤ ꯈꯛꯇꯗꯤ ꯅꯠꯇꯦꯗꯣ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯑꯃ ꯍꯥꯡꯉꯕꯅꯤ ꯍꯥꯏꯗꯅ ꯏꯟꯚꯦꯁꯃꯦꯟꯠ ꯇꯧꯔꯦ ꯁꯦꯜ ꯊꯥꯗꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯍꯦꯟꯃꯟꯕꯗꯒꯤꯅꯦ ꯃꯃꯩ ꯊꯪꯗꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯀꯌꯥ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯦꯗꯣ ꯕꯦꯡꯛꯁꯤꯡ ꯑꯁꯤ ꯇꯧꯔꯒ ꯃꯤꯌꯥꯝꯒꯤ ꯁꯦꯜ ꯈꯣꯝꯖꯤꯜꯂꯒ ꯃꯥꯡꯈ꯭ꯔꯦꯒ ꯂꯣꯠꯈ꯭ꯔꯦꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯈꯛꯇ ꯅꯠꯇꯦꯕ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤꯅꯦ ꯋꯥꯅ ꯁꯦꯜ ꯇꯥꯟꯖꯔꯨꯔꯒ ꯑꯁꯤꯒꯨꯝꯕ ꯕꯦꯡꯛꯁꯤꯡ ꯑꯁꯤꯗ ꯄꯩꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯖꯤꯜꯂꯒ ꯀꯥꯏꯈꯤꯕꯗꯒꯤ ꯁꯦꯜ ꯈꯔ ꯇꯥꯟꯗꯅ ꯁꯦꯟꯗꯣꯏ ꯆꯥꯎꯅ ꯆꯥꯅꯤꯡꯕꯗꯒꯤ ꯃꯐꯝ ꯃꯔꯥꯡꯁꯨ ꯈꯪꯗꯅ ꯃꯇꯧ ꯀꯔꯝꯅ ꯁꯦꯜꯁꯤꯡ ꯑꯁꯤ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯣ ꯃꯈꯣꯏꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯁꯥꯟꯅꯒꯗꯧꯔꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯈꯟꯗꯗꯅ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯗꯅ ꯉꯁꯤꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛꯇ ꯄꯩꯁా ꯊꯝꯃꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯂꯥꯏꯔ ꯇꯥꯟꯗꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯕ ꯌꯥꯎꯔꯤꯕꯅꯤꯅꯦ ꯃꯁꯤꯃꯛꯅ ꯂꯣꯏꯅꯃꯛ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯐꯠꯇ꯭ꯔꯦ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯂꯩꯈꯥ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕꯁꯤꯡꯗꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯅꯤꯡꯊꯤꯖꯅ ꯇꯧꯔꯒ ꯑꯐꯕ ꯃꯑꯣꯡꯗ ꯃꯤꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯕ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯔꯛꯄ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯒꯥꯡꯃꯩ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯑꯃꯅ ꯐꯔꯒ ꯂꯣꯏꯅ ꯐꯕ ꯅꯠꯇꯦ ꯑꯃꯅ ꯐꯠꯇ꯭ꯔꯒ ꯂꯣꯏꯅ ꯐꯠꯇꯕꯁꯨ ꯅꯠꯇꯦ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯕ ꯑꯃꯗꯤ ꯆꯪꯏ ꯃꯁꯤ ꯈꯛꯇ ꯅꯠꯇꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯝꯒꯗꯧꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯕꯗꯤ ꯃꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯒꯅꯤꯅ ꯃꯁꯤꯅ ꯍꯌꯦꯡ ꯀꯥꯏꯔꯛꯀꯗ꯭ꯔꯥ ꯀꯥꯏꯔꯛꯑꯣꯏꯗ꯭ꯔꯥ ꯀꯥꯏꯔꯛꯑꯒꯅ ꯀꯔꯤ ꯇꯧꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯁꯨꯝꯅ ꯂꯨꯠꯄꯥꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯅꯥꯅ ꯗꯥꯏꯇ ꯂꯧꯔꯛꯀꯅꯤ ꯀꯅꯥꯅ ꯗꯥꯏꯇ ꯂꯧꯔꯣꯏ ꯃꯁꯤꯁꯨ ꯃꯨꯟꯅ ꯈꯪꯕ ꯑꯃ ꯆꯪꯉꯦꯕ ꯌꯦꯡꯉꯨ
ꯕꯦꯡ ꯑꯗꯨꯗ ꯃꯤ ꯌꯥꯝꯅ ꯆꯪꯗꯦ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯇꯦ, ꯃꯐꯝ ꯑꯗꯨꯗ ꯂꯨꯄꯥ ꯑꯁꯨꯛ ꯂꯩꯔꯝꯒꯅꯤ, ꯄꯩꯁꯥ ꯑꯁꯨꯛ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯤꯅ ꯌꯦꯡꯉꯨꯅꯦ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯈꯜꯂꯤꯕ ꯋꯥꯈꯟꯗꯨ ꯌꯦꯡꯉꯣ ꯃꯗꯨ ꯄꯩꯁꯥ ꯊꯝꯃꯤꯕ ꯃꯤꯁꯤꯡꯗꯨꯅ ꯈꯟꯗꯕꯒꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯕꯦꯡ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯈꯟꯗꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯌꯦꯡꯉꯨꯗꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯈꯪꯉꯤ ꯄꯩꯁꯥ ꯑꯁꯤ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯀꯅꯥꯃꯠꯇꯅ ꯊꯤꯕ ꯐꯪꯉꯣꯏ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯉꯝꯃꯣꯏ ꯍꯥꯏꯕꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯏꯁꯤꯅꯤ ꯁꯔ ꯑꯗꯨꯗꯤ ꯄꯩꯁꯥꯁꯤꯡꯁꯦ ꯁꯔ ꯑꯗꯨꯝ ꯃꯥꯡꯕ ꯇꯥꯔꯕ꯭ꯔꯥ ꯁꯔ ꯄꯩꯁꯥ ꯃꯥꯡꯕ ꯃꯥꯡꯗꯕꯗꯤ ꯂꯥꯏꯔꯤꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏꯕꯨ ꯐꯥꯒꯠꯄ ꯑꯃꯁꯨꯡ ꯐꯥꯒꯠꯇꯕꯗꯅꯤ ꯌꯥꯝ ꯂꯨꯔꯤꯕ ꯋꯥꯐꯝꯁꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕ ꯃꯣꯕꯥꯏꯜꯒꯤ ꯂꯣꯀꯦꯁꯟ ꯌꯦꯡꯒꯗꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯣꯕꯥꯏꯜꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯩꯅꯕ ꯑꯃꯁꯨ ꯆꯪꯏ ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯈꯤꯕ꯭ꯔꯥ ꯁꯤꯖꯤꯟꯅꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯁꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯗ ꯅꯩꯅꯒꯗꯧꯔꯤꯕꯁꯦ ꯉꯁꯤ ꯍꯌꯦꯡꯒꯤ ꯋꯥ ꯅꯠꯇꯦ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯁꯣꯏꯗꯅ ꯆꯪꯉꯒꯅꯤ ꯅꯤꯒꯥꯡꯃꯩ ꯁꯔ ꯉꯁꯤꯗꯤ ꯆꯔꯥ ꯌꯥꯝ ꯍꯦꯟꯅꯔꯅꯤꯗꯀꯣ ꯁꯔ ꯀꯩꯅꯣ ꯍꯥꯏꯖꯕ ꯒꯥꯡꯃꯩ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯦꯟꯗꯣꯏ ꯈꯔ ꯐꯪꯉꯒ ꯑꯁꯤ ꯕꯦꯡꯗꯒꯤ ꯄꯩꯁꯥ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯊꯥ ꯊꯥꯒꯤ ꯂꯥꯛꯄ ꯏꯟꯇꯔꯦꯁꯇ ꯉꯥꯔꯦꯟ ꯆꯥꯕꯁꯤꯡ ꯌꯦꯟ ꯃꯇꯨꯝ ꯆꯤꯛꯄꯁꯤꯡꯗꯣ ꯃꯈꯣꯏ ꯉꯁꯤꯗꯒꯤꯗꯤ ꯆꯥꯐꯝꯁꯤꯡ ꯑꯃꯠꯇ ꯈꯪꯉꯔꯣꯏꯗ ꯁꯔ ꯅꯍꯥꯟ ꯃꯈꯩ ꯆꯥꯈꯤꯕꯁꯤꯡꯗꯨ ꯁꯔ ꯂꯣꯏꯅ ꯑꯣꯊꯣꯛꯑꯣꯏꯗ ꯁꯔ ꯅꯣꯛꯀꯗꯧꯗ ꯉꯥꯏꯔꯦ ꯒꯥꯡꯃꯩ ꯃꯗꯨꯁꯨ ꯍꯥꯏꯕ ꯌꯥꯏ ꯅꯍꯥꯟ ꯃꯈꯩ ꯁꯦꯟꯗꯣꯏ ꯐꯪꯉꯦ ꯍꯥꯏꯗꯅ ꯍꯔꯥꯎꯈꯤꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯂꯥꯛꯄꯗꯤ ꯂꯥꯏꯔꯤ ꯍꯥꯟꯅꯒꯤ ꯁꯦꯟ ꯄꯨꯝꯅꯃꯛꯇꯨ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯒꯥꯡꯃꯩ ꯊꯤꯖꯤꯟꯗꯨꯅ ꯃꯈꯣꯏꯕు ꯐꯒꯠꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯤ ꯃꯤꯌꯥꯝꯅ ꯋꯥꯔꯤꯕꯁꯤꯡ ꯑꯁꯤ ꯃꯔꯥ ꯂꯩꯕꯁꯤꯡ ꯑꯗꯨ ꯐꯒꯠꯇꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯍꯜꯂꯕꯗꯤꯅꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯒ ꯁꯔ ꯃꯁꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯁꯔ ꯒꯥꯡꯃꯩ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯒꯗꯕꯅꯤ ꯇꯣꯉꯥꯟꯅ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯌꯥꯃꯔꯨꯝ ꯊꯝꯕ ꯂꯩꯔꯦꯗꯅ ꯁꯤ ꯁꯅꯥ ꯁꯥꯐꯝ ꯁꯅꯥ ꯌꯣꯟꯐꯝ ꯂꯣꯇꯔꯤ ꯇꯧꯐꯝ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯃꯇꯝꯁꯤ ꯃꯤ ꯐꯠꯂꯛꯇ꯭ꯔꯕꯅꯤꯅꯅꯦ ꯈꯣꯡꯊꯥꯡ ꯈꯔꯗꯤ ꯂꯧꯈꯠꯄ ꯆꯨꯝꯃꯤ ꯃꯇꯝ ꯑꯃꯗꯗꯤ ꯌꯦꯡꯉꯨ ꯌꯨꯝꯂꯛꯇ ꯑꯗꯨꯒ ꯈꯨꯜꯂꯛꯇ ꯃꯔꯨꯞ ꯇꯧꯕꯁꯤꯡꯁꯦ ꯂꯨꯄꯥ ꯂꯥꯛ 5 ꯇꯥꯕ 10 ꯇꯥꯕ ꯃꯁꯤ ꯈꯛꯇ ꯅꯠꯇꯦꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛꯇꯁꯨ ꯈꯔ ꯃꯆꯥ ꯇꯧꯕ ꯌꯥꯎꯔꯤ ꯑꯗꯨꯔꯒꯗꯤ ꯃꯈꯣꯏꯒꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯦꯜ ꯆꯥꯎꯅ ꯂꯩꯔꯦ ꯃꯔꯨꯞ ꯇꯧꯔꯤꯕ ꯃꯐꯝꯁꯤꯡꯗ ꯁꯦꯜ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯔꯕꯗꯤ ꯈꯨꯗꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔꯅ ꯃꯥꯏ ꯀꯨꯞꯁꯤꯜꯂꯒ ꯏꯃꯨꯡ ꯑꯗꯨꯗ ꯅꯠꯇ꯭ꯔꯒ ꯕꯦꯡꯛ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯒ ꯁꯦꯜ ꯑꯗꯨ ꯈꯨꯗꯛꯇ ꯃꯨꯜꯂꯒ ꯄꯨꯈꯤꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯉꯗꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯉꯥꯛꯄ ꯇꯥꯔꯦ ꯇꯣꯉꯥꯟꯅ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯄꯥꯏꯍꯟꯕꯁꯨ ꯌꯥꯏ ꯅꯝꯕꯔ 1 ꯃꯁꯤꯅꯤ ꯑꯍꯥꯟꯕꯗ ꯇꯧꯒꯗꯕ ꯑꯗꯨꯒ ꯁꯦꯜꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯗꯒꯤ ꯈꯣꯝꯒꯠꯄ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯁꯦꯜꯅꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯠꯇꯦꯀꯣ ꯍꯥꯏꯕ ꯃꯁꯤꯒꯤ ꯆꯦꯛꯁꯤꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯨꯞꯅ ꯈꯣꯡꯊꯥꯡꯁꯤ ꯊꯥꯡꯕ ꯑꯃꯈꯛ ꯆꯪꯏ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯂꯧꯁꯜꯂꯒ ꯁꯦꯜ ꯇꯞ ꯄꯨꯁꯜꯂꯒ ꯃꯈꯣꯏꯅ ꯃꯐꯝ ꯀꯌꯥꯗ ꯏꯟꯚꯦꯁꯠꯃꯦꯟ ꯇꯧꯔꯒ ꯃꯗꯨ ꯃꯈꯣꯏꯒꯤ ꯄꯩꯁꯥꯅꯤ ꯍꯥꯏꯗꯅ ꯉꯛꯆꯥꯎ ꯊꯦꯛꯀꯠꯇꯅ ꯍꯥꯏꯒꯠꯇꯅ ꯂꯩꯔꯗꯤ ꯃꯗꯨ ꯃꯥꯡꯉꯛꯄ ꯇꯥꯕ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯁꯤ ꯃꯤꯌꯥꯝꯒꯤ ꯄꯩꯁꯥꯅꯤ ꯃꯤꯌꯥꯝꯒꯤ ꯄꯩꯁꯥ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯁꯥꯟꯇꯣꯛꯑꯒ ꯃꯗꯨꯅ ꯃꯤꯌꯥꯝꯗꯒꯤ ꯑꯃꯨꯛ ꯈꯣꯝꯒꯠꯂꯛꯑꯒ ꯁꯦꯜ ꯊꯝꯃꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯄꯩꯁꯥꯗꯨ ꯑꯃꯨꯛ ꯃꯇꯝ ꯆꯥꯅ ꯁꯦꯟꯗꯣꯏꯗꯨ ꯍꯨꯟꯗꯅ ꯃꯇꯝ ꯆꯥꯅ ꯃꯈꯣꯏꯒꯤ ꯁꯦꯟ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯃꯕꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯇꯧꯔꯤꯕ ꯃꯤꯁꯨ ꯍꯤꯡꯉꯅꯤ ꯄꯩꯁꯥ ꯊꯥꯗꯔꯤꯕ ꯃꯤꯁꯨ ꯍꯤꯡꯉꯅꯤ ꯄꯩꯁꯥ ꯂꯧꯔꯤꯕ ꯃꯤꯁꯤꯡꯁꯨ ꯍꯤꯡꯉꯅꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏꯅ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯒꯥꯡꯃꯩ ꯁꯔ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯁꯔ ꯑꯗꯨꯕꯨ ꯁꯔ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯁꯔ ꯄꯩꯁꯥ ꯄꯨꯈꯤꯕꯁꯤ ꯁꯔ ꯐ꯭ꯔꯤꯗ ꯄꯤꯔꯛꯄꯒꯨꯝ ꯈꯜꯂꯤꯅꯦ ꯁꯔ ꯍꯥꯏꯕꯗꯤ ꯁꯔ ꯍꯥꯏꯕꯗꯤꯀꯣ ꯂꯣꯟ ꯍꯥꯏꯕꯁꯦ ꯁꯔ ꯂꯣꯟꯕꯨ ꯂꯧꯔꯗꯤ ꯁꯤꯡꯉꯣꯏꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯈꯟꯕ ꯃꯥꯜꯂꯦꯗ ꯁꯔ ꯒꯥꯡꯃꯩ ꯑꯆꯨꯝꯕꯅꯤ ꯂꯣꯟ ꯂꯧꯔꯗꯤ ꯁꯤꯡꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯒ ꯃꯔꯛ ꯃꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦ ꯂꯣꯟ ꯑꯆꯧꯕ ꯑꯃ ꯐꯪꯉꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯈꯟꯕ ꯂꯩ ꯂꯣꯟ ꯑꯗꯨ ꯂꯧꯔꯨꯔꯒ ꯃꯇꯧ ꯀꯔꯝꯅ ꯁꯤꯡꯒꯗꯒꯦ ꯄꯩꯁꯥ ꯑꯗꯨ ꯀꯗꯥꯏꯗ ꯊꯥꯗꯔꯒ ꯃꯤꯒꯤ ꯂꯣꯟ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯄꯩꯁꯥ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯡꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨꯗꯤ ꯀꯅꯥꯃꯠꯇꯅ ꯈꯟꯗꯦ ꯂꯣꯟ ꯂꯧꯔꯨꯕꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯅ ꯒꯥꯔꯤ ꯃꯆꯥꯒ ꯊꯧꯗꯅ ꯒꯥꯔꯤ ꯑꯆꯧꯕꯒ ꯊꯧꯗꯅ ꯃꯗꯒꯤꯗꯤ ꯆꯍꯤ ꯑꯃꯅꯤ ꯅꯨꯡꯉꯥꯏꯔꯝꯃꯒ ꯈꯔ ꯂꯩꯔꯒꯗꯤ ꯃꯤꯒꯤ ꯄꯩꯁꯥꯗꯨꯗꯤ ꯁꯤꯡꯗ ꯌꯥꯗꯕꯅꯤꯅ ꯄꯩꯁꯥꯗꯨ ꯃꯊꯪ ꯈꯣꯝꯒꯠꯂꯛꯄꯗꯗꯤ ꯃꯃꯩ ꯊꯪꯗꯗꯤ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯕ ꯌꯥꯎꯔꯤꯕꯅꯤꯅꯦ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒꯅ ꯂꯣꯠꯈꯤꯗꯅ ꯃꯥꯡꯈꯤꯗꯅ ꯂꯩꯕꯁꯨ ꯀꯌꯥ ꯌꯥꯎꯔꯤꯕꯅꯤꯅꯦ ꯒꯥꯡꯃꯩ ꯆꯨꯝꯃꯦꯗ ꯁꯔ ꯑꯩꯗꯤ ꯁꯔ ꯂꯣꯟꯒꯥꯏꯁꯦ ꯑꯃꯠꯇ ꯂꯧꯖꯔꯣꯏꯗ ꯁꯔ ꯀꯤꯕꯨ ꯀꯤꯗ ꯑꯗꯨ ꯁꯔ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯀꯣ ꯄꯩꯁꯥ ꯊꯝꯕ ꯃꯤꯁꯤꯡꯁꯨ ꯌꯥꯝ ꯀꯞꯅꯔꯅꯤ ꯕꯦꯡꯛ ꯇꯧꯕ ꯃꯤꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯗꯨ ꯃꯀꯣꯛ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯍꯧꯔꯦꯅꯦ ꯁꯔ ꯇꯧꯔꯤꯗꯨ ꯒꯥꯡꯃꯩ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯇꯥꯕꯅꯤ
ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯊꯤꯗꯣꯛꯑꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯨꯛ ꯍꯧꯈꯤꯔꯝꯃꯤ ꯍꯨꯔꯥꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯑꯃꯔꯣꯝꯗ ꯕꯦꯡꯛ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯕꯦꯡꯛ ꯇꯧꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯕꯦꯡꯛ ꯑꯗꯨꯗ ꯄꯩꯁꯥ ꯊꯝꯂꯤꯕ ꯃꯤꯌꯥꯝꯅ ꯄꯩꯁꯥ ꯍꯨꯔꯥꯟꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯁꯤꯜꯂꯛꯈꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯈꯪꯍꯧꯗꯦ ꯃꯇꯝꯁꯦ ꯁꯈꯤ ꯅꯪꯕꯨ ꯀꯔꯝ ꯂꯩꯔꯤꯒꯕ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯅꯤꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏꯗꯤ ꯂꯩ ꯍꯅꯨꯊꯪꯗ ꯏꯔꯥꯡ ꯇꯧꯏ ꯍꯥꯏꯗꯨꯅ ꯏꯆꯥ ꯏꯃꯨꯡꯅ ꯉꯥꯡꯉꯤꯕꯁꯦ ꯃꯁꯤꯁꯨ ꯆꯨꯝꯗꯕ ꯅꯠꯇꯦ ꯏꯇꯤꯛ ꯏꯄꯥꯗꯤ ꯆꯥꯗ꯭ꯔꯦꯗꯣ ꯅꯪꯕꯨ ꯀꯔꯝꯅ ꯂꯩꯒꯕ ꯅꯨꯡꯉꯥꯏꯔꯦ ꯁꯈꯤ ꯏꯆꯥ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯟꯅꯗꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗꯤ ꯑꯃꯨꯛꯇꯪ ꯊꯨꯡꯍꯜꯂꯝꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤꯀꯣ ꯁꯈꯤ ꯏꯁꯨꯗꯨꯁꯨ ꯇꯨꯏꯁꯟ ꯍꯜꯂꯛꯈꯤꯗ꯭ꯔꯤ ꯀꯔꯤꯅꯣ ꯂꯩꯅꯥ ꯑꯁꯤꯅꯁꯨ ꯁ꯭ꯀꯨꯜ ꯀꯥꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯍꯩ ꯃꯁꯤꯡꯗꯤ ꯇꯝꯗ ꯌꯥꯗꯕꯅꯤꯅ ꯇꯨꯏꯁꯟ ꯇꯧꯕ ꯆꯠꯈ꯭ꯔꯤꯕꯅꯤꯅꯦ ꯏꯄꯥꯡꯒꯅ ꯀꯟꯗꯅ ꯃꯐꯝ ꯑꯗꯨ ꯈꯪꯗꯅ ꯑꯩꯅ ꯂꯧꯕꯤꯔꯦꯅꯦꯁꯨ ꯅꯠꯇꯦ ꯂꯥꯛꯇ꯭ꯔꯤꯅꯦ ꯋꯥꯔꯝꯃꯅꯤꯅꯦ ꯏꯁꯨꯗꯣ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯄꯨꯄꯨ ꯍꯥꯏꯗꯅ ꯏꯆꯥꯗꯒꯤ ꯏꯁꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯆꯨꯝꯕꯖꯥꯠꯅꯤ ꯍꯦ ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯀꯨꯝꯍꯩꯁꯤ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯄꯥꯕꯨꯡ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯑꯣꯖꯥ ꯂꯩꯈꯤꯕ꯭ꯔꯣ 이붕어 그나 누누이보 ꯑꯩꯈꯣꯏꯅ ꯍꯪꯉꯤꯁꯤ ꯈꯛ ꯈꯨꯝꯕꯤꯗꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯛ ꯇꯥꯛꯑꯒ ꯄꯥꯕꯨꯡꯅ ꯀꯔꯤ ꯈꯪꯗꯣꯔꯤꯒꯦ ꯑꯣꯖꯥ ꯂꯩꯈꯤꯕ꯭ꯔꯣ 마디 타복 셋기니 해 까리 하이게 노이보 까리 따나가 도보 레이게네 바봉는 강거라 아이코이는 와로 번각 지나김 아두부 허지보고 타보이는 방토비드레 아두나 바봉 юм시 khara dia ki khang nang tare ni icha sa kari no ni hari sibo aki khang nang ba tare hari sibo kari no ni hinoi bo pamun khangro oren samai to biro oren icha no pala gne akoi la me ne khatam bi aduga aki khang khara nang ni akoi na hari ba thabak adu ki mayok to leiram ni na afabo oiroroi haidana khara habiu aduga ne ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯋꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯃꯨꯟꯅ ꯂꯣꯏ ꯈꯪꯉꯤ ꯍꯧꯖꯤꯛꯁꯨ ꯃꯆꯥꯅꯨꯄꯥꯗꯨ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯆꯠꯈꯤꯗꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯁꯦ ꯑꯗꯨꯝ ꯍꯜꯂꯛꯇꯕ ꯄꯥꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥꯗꯨ ꯍꯜꯂꯛꯄ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯗꯨ ꯆꯨꯝꯅ ꯑꯝꯇ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯌꯨ ꯃꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯏꯆꯥꯆꯥ ꯅꯈꯣꯏꯕꯨ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯕꯒꯦ ꯑꯩ ꯃꯄꯥꯅꯤ ꯑꯩꯅꯦ ꯏꯆꯥ ꯍꯣꯏꯅ ꯄꯥꯝꯕꯗꯨ ꯀꯔꯤꯅꯣ ꯑꯩ ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯑꯩ ꯊꯦꯝꯃꯒ ꯌꯦꯡꯒꯦ ꯏꯆꯥ ꯍꯣꯏꯅ ꯄꯥꯝꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩ ꯍꯦꯛꯇ ꯏꯆꯥ ꯍꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯏꯆꯥꯗ ꯍꯣꯔꯦꯟ ꯋꯥꯔꯤ ꯍꯦꯛꯇ ꯁꯥꯒꯦ ꯀꯔꯤ ꯍꯥꯏꯖꯧꯒꯦ ꯏꯕꯨꯡꯉꯣ ꯕꯥꯕꯣ ꯑꯩꯈꯣꯏꯗ ꯃꯇꯝ ꯃꯥꯡꯍꯟꯕꯤꯔꯣꯅꯨ ꯄꯥꯎꯅ ꯀꯩꯁꯨ ꯈꯪꯉꯣꯏ ꯅꯆꯥꯅꯨꯄꯥꯗꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ 스쿨 그 프린시팔니더라 멍원다 코이나 와풍 그렇 탐만이 타보고 놓은 토럭들에 아두나 윤마시 아카라고 그런 능따래 마시 각든 나타나 아이코이나 뭐 하이베스티기 아다 따르거디 윤마시 되기 마사노파도 아이코이나 파라가 보기면 탐다네 그리면도 코이다 펀 비붕 엄마 아이코이나 할신 와풍마세 나짜노파 라고 탐도 파전나 탐 가야 아파보 오이로 이차자 그리면도 칼로론 후세 마두디네 타복 오이나 방투에 하이드나 헥터 칼로이 자사 아이기 자누파니네 마네 야다바 야브로 아이나 하이르게 헥터 야 할라가 로레 아두가네 또 코이니 이슈 파보 콧파 하리두디 이붕어 마두디 떠고는 코이붕어 이슈도 에이기 타와인 야나 마도 낭나르가 로레 이붕어 고 이슈도 파게 콧게는 오이나 하이브두디네 마두다디 떠비고는 코이붕어 에라한
ꯑꯍꯟꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯍꯥ ꯑꯍꯟꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣꯕ ꯑꯍꯟꯁꯤꯁꯨ ꯅꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧꯅꯤꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯍꯣꯔꯦꯟ ꯂꯥꯛꯄꯒ ꯇꯝꯃꯣ ꯁꯤ ꯎꯕ꯭ꯔꯣ ꯁꯤꯗ ꯌꯥꯎꯔꯤꯁꯤ ꯎꯕ꯭ꯔꯣ ꯁꯦ ꯆꯥꯏꯅꯤꯁꯅ ꯁꯥꯕꯅꯤ ꯁꯦ ꯆꯥꯏꯅꯤꯁꯅ ꯁꯥꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯣꯡꯃꯩꯗꯤ ꯄꯨꯔꯛꯇ꯭ꯔꯕꯅꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯠꯇꯕꯅꯤꯅ ꯑꯗꯨꯕꯨ ꯁꯤ ꯃꯇꯝꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯣꯜꯂ ꯄꯨꯔꯛꯄꯅꯤ ꯁꯦ ꯄꯤꯟꯁꯦ ꯁꯦ ꯁꯤ ꯐꯠ ꯆꯠꯂꯒ ꯂꯣꯏꯔꯦ ꯑꯗꯨꯒꯅꯦ ꯁꯤꯗ ꯐꯥꯡ ꯂꯣꯏꯔꯦ ꯃꯤ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯄꯨꯝꯅꯃꯛ ꯖꯔꯞ ꯁꯥꯗꯣꯏꯕ ꯂꯣꯏꯅ ꯃꯐꯨꯠ ꯃꯐꯨꯠ ꯍꯣꯗꯣꯔꯤꯃꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤꯗ ꯌꯥꯗ꯭ꯔꯗꯤ ꯃꯆꯥꯅꯨꯄꯥꯗꯣ ꯐꯥꯔ ꯄꯨꯈꯤ ꯇꯥꯕꯅꯤ ꯐꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯕꯗꯤ ꯅꯁꯨ ꯅꯨꯄꯥ ꯍꯜꯂꯛꯇ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯐꯥꯔ ꯄꯨꯔꯦꯅ ꯍꯥꯏꯕꯤꯔꯣ ꯃꯥꯅ ꯇꯨꯏꯁꯟ ꯇꯧꯔꯤ ꯃꯐꯝ ꯑꯩꯈꯣꯏ ꯈꯪꯉꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯄꯗ ꯑꯩꯈꯣꯏꯅ ꯐꯥꯔ ꯄꯨꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯗꯣ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯨꯅ ꯌꯧꯍꯟꯕꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯐꯕ ꯑꯣꯏꯔꯣ ꯏꯆꯥꯆꯥ ꯑꯃꯨꯛꯇꯪ ꯉꯥꯏꯕꯤꯈꯣ ꯑꯩꯅꯦ ꯏꯆꯥꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯌꯥꯍꯟꯖꯔꯒꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯣ ꯃꯥ ꯃꯅꯨꯡꯗ ꯂꯩꯕꯅꯦꯕꯀꯣ ꯅꯈꯣꯏꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯁꯤꯗ ꯃꯥꯅ ꯊꯣꯔꯛꯇꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅꯦ ꯃꯥ ꯀꯧꯊꯣꯛꯑꯒꯅꯦ ꯀꯔꯤꯅꯣ ꯋꯥꯗꯣ ꯂꯣꯏꯁꯤꯟꯅꯅꯕ ꯑꯩ ꯋꯥꯗꯣ ꯑꯃꯨꯛꯇ ꯍꯪꯉꯛꯀꯦ ꯅꯈꯣꯏ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯃꯨꯁꯦ ꯅꯈꯣꯏ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯃꯨ ꯀꯩꯅꯣꯅꯦ ꯍꯥꯏꯖꯕꯅ ꯉꯁꯥꯏꯗꯤ ꯊꯕꯛ ꯆꯠꯒꯦ ꯍꯥꯏꯗꯥꯏꯅꯦ ꯍꯥ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯋꯥꯔꯣ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯋꯥꯔꯕ 이봉어 아이네네 너코이시 핵 우버두다 핵 라나 우루레 너코이네 서마이나 공군다나 와리 사바 야랑가니에디 이바디 강홍드레드나 마디 너코이 라이가나 강자 본때다 세세세세 ngahaktung phamomuko aingonda horena mo ngangbini ai kok thorage bako aine mokoi kok thorage se ngahaktung ne sida leiramuse ai kok thorage ko cholo yam thon kok thor ushi thoidaba imungda leiraga thabak chatkigaina masigi hansijuba shallatadana kaino moi pabo noigi na phasine torisi karino ba ha ꯅꯈꯣꯏ ꯅꯄꯥꯁꯤꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯕ ꯃꯆꯥꯅꯨꯄꯥꯁꯤ ꯂꯩꯇꯦꯅ ꯑꯃꯨꯛ ꯍꯥꯏꯔꯒ ꯃꯥꯅ ꯂꯩꯈꯥꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯩꯗꯤꯅꯦ ꯈꯥꯔꯕꯅꯦ ꯌꯨꯝ ꯑꯁꯤꯗ ꯌꯦꯡꯉꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯣꯔꯤꯅꯣꯕ ꯌꯦꯡꯉꯨ ꯊꯥ 3 ꯐꯥꯕ ꯉꯥꯏꯕꯗꯅꯦ ꯑꯩ ꯋꯥꯔꯦꯕ ꯀꯔꯤꯅꯣ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯐꯝꯍꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ ꯉꯥꯏꯈꯣ ꯃꯁꯨ ꯅꯨꯄꯥ ꯐꯥꯒꯦ ꯍꯥꯏꯕꯗꯨꯗꯅꯦ ꯃꯥꯁꯨ ꯄꯥꯈꯠꯇꯅ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ करीनो हाइबदु येंकिसे अस करीनो मोय पाबुंग नंगना हाइदुबो हौजि नापासिना नंबो कौथोकपा लाइसिबो येंगो मखुत पाइरिसि बोमनि फट लंगसलमो फंग पोखाइरो करीनोबो तौदोरिदुबो अस अमुक्ता गाइखोनि नुपि नंबो पैसादु आई थंदना पिगदब नतिनि पुनमक स्कूल गी लेरिबो मयाम पुनमदु खनरगा ओजा सिंग मयामदगी खाइगदब पैसानिने अस ममांगदसो अमन मुखाइ मेनमान तादु असेंगबन करीनो सेंगदबन करीनो अतु मोय पाबो पुलिसता ताकपदि करी काइगेबा पुलिसता ताकपदि करी काइगे अस नंग हेक्सिलो पुलिसता ताकपदि यादा तोरिबनिने पुलिसता ताबदि नचा हटकनी ऑफिस तगे हटपदा आई हटकनी ऑफिस के मनुंग दो फमिंगे दो नोइने काकने किहलिबनि निंगोदा नोइनेदि खंद्रिबा इबो चोबा अंगा खरा लाइसिबो करिनोने मोइना हरिसिबो करिनोने पाबो पैसागी डिमांड हानासु पिखरबनि अदुबु हनकिसिना कमनो खंदि असेंबनि सेंदबनि हाबिसु खंदि करिनोने हारिसु बिबुङो हौजिकादि असेंबसिंदुदि सेल खाइद्रे हाइदाइने अस पबुङैना खंगैदा आई लेइत्रेना दुम हाइबि याबदुबु पबुङना आई मनुङदा लेइनम हारिदुबु करिगिनो हा करिगिनो पबुङना पबुङसे ओना पायम सारे को पबुङसे था अहुम मफमसिदा लेबे यारारो याम थुनने मीटिंग अमा तौरगा अतोप नचा अतोमदगी केनो लेतब याररुई इबेमा नखोय मयाम फगने हाइबदो अदुम सेलो पबुंगिदी करिसु उपाय लेतेदा नखोयने सिनबदने नखोयने हाइबदो अदुम यारे अदुबुने मखोयने इशु फागने हाइबदुदा पाखतन मखोयबु अइना ngaihaktang matam du thinta libaniने मरक्सिदने इशुदो हलादी नखोई कनानो मसोमदगी मनिंगी गेटगी थोगा इशुदो लोक्सलौबे याइदना मदुगिने अइना मफम मसिदा लाइसे नखोइबु अइना हारिबसिबु यादब्रने नत्रदि इशुदो मखोइना फादनो पुरा चक्रदि हा करी ओइतोरिमनोने
하 너코이디 칸데네 아이디 아이 타보이기 마치니네 아이기 학상기 서루가만이네 아두가 폴리스 따르게 노폰 떨어가 뭐코이부 파할시로 하 바보 모두 야로이 마시드네 바보 욕천비라가노 바보 너마시드 욕설라가 아파보이로이 아이네 하리스네 바보 문나 먹다 칸고 통마랑 칸드나 바보 너 지금 타복시디 욕설 이시까리기노 바보 뭔가 오라브라바 용어 줘봐 슈도 파가니 하이락바두다 아이슈 레펑 칸드나 또버닌 해노이버 노이네디 칸다바 파레 아두디 아이디 슈기 분시디 간다바 야데 아두가네 너코이분노 투나마쇼 또올로 아이네 뭐코이가 와리 사나루키게 아스 가리고 뭐이 바봉 되시보 너코이기 나파시보 가리노바 또리시보 마나 속야나 아이 바사리시 가리노바 에 랑노 바봉노 손도 와리 사는 게 되네 아이 마닝놈도 토게 아두가 나사노파도 게타 락프리잉게 나사노파도 아이 파절가 탐버가 노토르게 난 시디 갱모 뭐이 타모 아이슈 라게 나트르디 이몽치데 장아가 아이코이 톨럭테나 뭐 무검체랑 살라디 하 아스 야니 안치데 레라모 나사노파도 이럭살롱게 아두가네 바봉나 토리 시카리 노도 온네 갱모 바봉 가이노 바봉나 코이 봄 폼시 탐절가 나사노파 그래 해오게 그래 레오게 코이 엄청 계세 만ung dom tu una kese ngai ko icha ma manung da paisa theori e paisa du khara su do boi to badu da paisa du khara khaijan na ga pirak panina su da na kari no kai no ta hoi na hak tang ngai ro ni cha sa adu na khoi bu ising ga thagadro cha lo ra kari to ge yare pong yare yam na hi pa sar ko no pong ni mung da chang khara ga kari gu mo police ta ko phone torom ta ra gi babung ꯑꯩꯈꯣꯏ ꯐꯥꯈꯤꯕꯤꯌꯦ ꯑꯗꯨ ꯄꯥꯕꯨꯡ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯪꯈ꯭ꯔꯦꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝꯅ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯐꯥꯈꯤꯕ ꯇꯥꯔꯕ ꯐꯥꯍꯧꯗꯕ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯨꯅ ꯄꯥꯕꯨꯡ ꯍꯣꯏꯗꯤ ꯉꯥꯏꯍꯥꯛꯇꯗꯀꯣ ꯂꯣꯏꯅꯤ ꯄꯨꯡꯂꯣꯏꯅꯤ 이샤차 너코이 팟다보 와야함나 강 세세세 카직다 파토 그도보게 빠샤두 이샤누파나 빠샤두 티호리 하이바 빠샤두 얌다나 또보니니 노이보 얌 투나 부토라니 싱토 하이베슈 야데 아두 너코이보 세세 시데네 시댕 학당 파무세 시판치도 파무세 시데마 레이레샤 시댕 학당 파무세 시데 파무고 바봉 만ung도 상점이요 khara thuru nam tahibiyo akhoi yamna thingthabi yapna trin kayara khana mongonda hairaban CNP bu khuti moki ulei parai tawduna nasana pase yamna hipa yamna saiko afabu iro haisin ibungo soidena puthurani imong no biga mokho eni changdana paisa do masing theori haiba ko se nokoi ne ising du thangingdrabasu karino ai nokoi gi chana ba kainom te yengake ko yare pong yare adum yare pong sida dum lebiu pare ai di kari tawni tanja sidi shudu mula di phaba shudu paisa bigani de na haijale do somdana paisa na puju puthoroi kamdoba adu robadi ai di kari tawni tawrisidi ai 시대이다. 아이게 리세이도 시대 레레사. 리세이시나. 시디 먹고이 북간타라가. 볼레스다 먹고이 부시나기바. 아이 시르가시. 아이게 이슈기 분치디 망베야로이. 모두도 보다래. 나코이 리엠나부터 타로. 에이 그리노 안토 두기노. 하 시케노. 에이 나코이니 이슈 부수 파니 가가 아이드나. 에이. 야. 바보 시네 뽕난자리 뽕난자리 그 노래 바보 꽁꾸지 로이디 미치주 까이버게 놓더래 로이디 이투에니 감독이 묵나 자트라다네 이보토 나이드나 포르리브노 파네 군 아마다 아이기 군나도 되네
Chahi taraga ni thoi mukna jatra da lamba ler pami na tin hai usit thawai da ba thawgolon bebar khang da ba isu nupa phagani gaina isu pharo lawo ha isu pharo law ne na koi isu phage hai da ne babu koi lanjare babu kuchi ju tek pra gaino tore babu koi haugut pa jungam dre babu kari haugut pa kari haugut pa si thawri sina Sina na kong na kut asisyo. Pabong tano piyo, pabong. Se, nakut ani dupiro. Kaday no, nakut ani dupirong ne, hey. Napayani machasa. Nakut ani dupirong ne. Se, pabong. Pabong, kayo no to side. Pabong no to side kayo no. Choba, masi. ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨꯅꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯁꯤꯖꯤꯟꯅꯒꯗꯕꯅꯤꯅꯦ ꯆꯧꯕ ꯄꯨꯂꯤꯁ ꯐꯣꯟ ꯇꯧ ꯌꯥꯝ ꯊꯨꯅ ꯄꯨꯂꯤꯁꯇꯨ ꯐꯣꯟ ꯇꯧ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯅꯦ ꯆꯧꯕ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯀꯔꯤꯅꯣꯕ ꯇꯧꯔꯤꯁꯤꯕꯣ ꯃꯣꯏ ꯊꯥꯃꯣ ꯄꯥꯕꯨꯡꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯃꯈꯣꯏꯒ ꯃꯥꯟꯅꯔꯕꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒ ꯃꯥꯟꯅꯔꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯨꯡꯗ ꯋꯥꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯁ ꯄꯥꯕꯨꯡꯅ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯗ ꯄꯥꯕꯨꯡꯅ ꯑꯋꯥꯠꯄ ꯁꯥꯔꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡꯅ ꯀꯔꯤꯒꯤ ꯌꯥꯎꯁꯟꯕꯤꯔꯛꯏꯅꯣꯕ ꯏꯃꯧ ꯏꯕꯦꯝꯃ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤꯅꯦ ꯏꯁꯨ ꯑꯗꯨ ꯐꯥꯒꯦ ꯍꯥꯏꯔꯤꯕꯗꯨ ꯎꯗ꯭ꯔꯣ ꯅꯈꯣꯏꯅ ꯄꯩꯁꯥ ꯄꯨꯊꯣꯔꯛꯀꯗꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯏꯁꯨ ꯐꯥꯒꯅꯤ ꯍꯥꯏꯕꯗꯨꯕꯨ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯅꯦ ꯅꯈꯣꯏꯗꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯅꯦ ꯄꯥꯕꯨꯡ ꯃꯗꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅꯤ ꯑꯩꯈꯣꯏꯅ ꯋꯥꯖꯒꯗꯕꯅꯤ ꯄꯥꯕꯨꯡꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯋꯥꯠꯄ ꯁꯥꯕꯤꯔꯤꯅꯣꯕ ꯍꯧꯖꯤꯛ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯐꯨꯔꯨꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯪꯕ꯭ꯔꯣ ꯄꯥꯕꯨꯡꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯪꯒꯦꯕ ꯍꯧꯖꯤꯛ ꯅꯆꯥꯅꯨꯄꯥ ꯊꯕꯛ ꯆꯠꯄꯁꯨ ꯌꯥꯔꯔꯣꯏ ꯅꯁꯨ ꯅꯨꯄꯥꯁꯨ ꯆꯠꯊꯣꯛꯄ ꯌꯥꯔꯔꯣꯏ ꯑꯩꯁꯨ ꯆꯠꯊꯣꯛꯄ ꯌꯥꯔꯔꯣꯏꯌꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯄꯥꯕꯨꯡꯅ ꯇꯧꯔꯤꯅꯦꯕ ꯄꯥꯕꯨꯡꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯦ ꯄꯥꯕꯨꯡꯗꯤ ꯌꯨꯝꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯄꯥꯕꯨꯡꯁꯦ ꯌꯨꯝꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯀꯗꯥꯏꯗꯒꯤꯅꯣ ꯄꯥꯕꯨꯡꯁꯦ ꯀꯩꯗꯧꯕꯩ ꯂꯥꯛꯄꯤꯔꯤꯅꯣ ꯄꯥꯕꯨꯡꯁꯦ ꯁꯤꯗ ꯄꯨꯄꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯄꯨꯄꯨ ꯆꯦꯟꯊꯣꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯅꯣꯕ ꯏꯃꯥ ꯅꯪ ꯌꯥꯝꯅ ꯐꯠꯇꯦ ꯅꯪ ꯌꯥꯝꯅ ꯐꯠꯇꯕꯤꯅꯤ ꯏꯃꯥ ꯅꯪꯅ ꯄꯨꯄꯨꯁꯤꯗ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯀꯥꯎ ꯍꯥꯏꯁꯤꯅꯤ ꯄꯨꯄꯨ ꯁꯦ ꯍꯧꯒꯠꯂꯣ ꯄꯨꯄꯨ ꯃꯁꯨ ꯅꯤꯡꯊꯦꯝ ꯄꯨꯄꯨ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ ꯑꯩꯅ ꯈꯤꯇꯪ ꯂꯥꯜꯂꯨꯔꯦꯅꯦ ꯏꯁꯨ ꯅꯨꯡꯁꯤꯃꯟꯕꯗꯒꯤꯅꯦ ꯏꯁꯨꯕꯨ ꯃꯈꯣꯏꯅ ꯐꯥꯒꯅꯤ ꯍꯥꯏꯕꯗꯨꯗ ꯃꯈꯣꯏꯁꯦ ꯌꯦꯡꯉꯨꯅꯦ ꯄꯨꯄꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯅ ꯂꯣꯏꯅ ꯊꯝꯃꯦꯗꯅ ꯄꯨꯄꯨꯅ ꯂꯥꯟꯕꯅꯤ ꯅꯪꯒꯤ ꯄꯨꯄꯨꯅ ꯂꯥꯜꯂꯤꯅꯦ ꯍꯩ ꯄꯨꯄꯨ ꯑꯁ ꯄꯨꯄꯨꯒꯤ ꯈꯨꯅꯤꯡꯁꯦ ꯂꯣꯏꯅ ꯇꯠꯂꯦ ꯏꯃꯥ ꯅꯪ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯏꯃꯥꯅ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯏꯃꯥꯅ ꯍꯌꯦꯡ ꯆꯥꯎꯔꯒꯅꯦ ꯏꯃꯥꯅ ꯄꯨꯄꯨꯗ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯑꯩꯅꯁꯨ ꯅꯣꯏꯗ ꯇꯧꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩ ꯄꯨꯄꯨ ꯁꯦ ꯄꯨꯄꯨ ꯍꯧꯒꯠꯂꯣ ꯁꯦ ꯄꯨꯄꯨ 이가 로이토에 부부세 아이고다 베네 자오브네 세 부부세 부부기세 세 부부 베네 납시세 야니네 닝템 같이 속보나 되나 나만에 일럭보다네 부부도 수원마두다 나또 맘홍다버니네 야래 그래서 또대 부부 ꯑꯩꯈꯣꯏ ꯄꯨꯄꯨꯒꯤ ꯈꯨꯡꯒꯪꯗꯨꯗ ꯆꯠꯂꯁꯦ ꯄꯨꯄꯨ ꯑꯩꯁꯤꯗ ꯌꯥꯝꯅ ꯂꯩꯅꯤꯡꯗ꯭ꯔꯦ ꯄꯨꯄꯨ ꯃꯃꯥꯒ ꯄꯄꯥꯒꯅ ꯄꯨꯄꯨꯗ ꯊꯤꯅ ꯇꯧꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯕ ꯃꯈꯣꯏꯅ ꯄꯨꯄꯨꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯗꯤꯌꯦ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯅꯦ ꯄꯨꯄꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥ ꯑꯃꯠꯇ ꯌꯥꯎꯗꯦ ꯄꯨꯄꯨꯕꯨꯅꯦ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕ ꯆꯥꯛ ꯑꯔꯦꯝꯕ ꯄꯤꯖꯕ ꯆꯥꯛ ꯆꯖꯤꯛ ꯄꯤꯖꯕ ꯑꯗꯨꯒꯅꯦ ꯄꯨꯄꯨꯗ ꯄꯤꯖꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯖꯦꯀꯤ ꯂꯩꯔꯤꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯄꯤꯖꯁꯤ ꯀꯥꯏꯅ ꯃꯃꯥꯅ ꯍꯥꯏꯔꯤꯅꯦꯕ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯌꯥꯝꯅ ꯐꯠꯇꯕꯅꯦ ꯄꯨꯄꯨ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯌꯥꯝꯅ ꯐꯠꯇꯕꯅꯦ ꯄꯨꯄꯨꯗ ꯃꯥꯅ ꯍꯧꯖꯤꯛ ꯏꯟꯕꯗꯣ ꯑꯩ ꯎꯍꯧꯋꯦꯕ ꯀꯔꯤꯒꯤ ꯄꯨꯄꯨꯗ ꯃꯥꯅ ꯏꯜꯂꯤꯅꯣꯕ ꯁꯦ ꯄꯨꯄꯨ
ꯄꯨꯄꯨꯒꯤ ꯈꯨꯡꯒꯪꯗꯨꯗ ꯆꯠꯂꯁꯦ ꯁꯦ ꯄꯨꯄꯨ ꯍꯦ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯍꯥ ꯀꯩꯅꯣ ꯉꯥꯡꯉꯤꯗꯣ ꯍꯥ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯍꯥ ꯃꯁꯨ ꯑꯁꯤꯗ ꯐꯠꯇꯕ ꯋꯥꯗꯤꯅꯦ ꯃꯄꯨ ꯑꯁꯤꯅ ꯇꯝꯕꯤꯔꯕꯅꯤꯅ ꯑꯉꯥꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯈꯨꯡꯒꯪꯒꯤ ꯂꯋꯥꯏ ꯊꯋꯥꯏꯒꯤ ꯋꯥ ꯉꯥꯡꯉꯦꯕ ꯁ꯭ꯋꯥꯏꯒꯤ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯑꯉꯥꯡꯁꯤ ꯃꯥꯡꯍꯟꯒꯗꯧꯔꯕ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗꯨꯅ ꯃꯥꯅ ꯌꯦꯡꯉꯨꯕ ꯃꯥꯅ ꯉꯥꯡꯉꯤ ꯋꯥꯁꯤ ꯌꯦꯡꯉꯨꯕ ꯈꯨꯡꯒꯪꯗ ꯆꯠꯂꯁꯤ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯋꯥ ꯉꯥꯡꯉꯤ ꯀꯥꯏꯅ ꯅꯪ ꯅꯃꯥꯏꯗꯨꯗ ꯅꯪ ꯊꯥꯖꯜꯂꯨ ꯅꯪ 이마는 이건데 푸는 것이 아두고 이마는 부부디 인마도 아이고 호이 아두고 이마는 이건데 다 미리베세 아이 까리마도 까오라 하영와 이 짜오라 깐다수 이마가 바바가 다수 아이나 떠오거니 부부도 떠오르면서 마이 아이나 해영 떠오르지 너희 농아이가 너희 하요 너희 농아이가 들어봐 papa는 hayo ba ay gi pupusin nang hindi papa na tro nang gi papa da samay na mama na to busi dum yeng alay si kay gino ha papa nang yan pati papa na papa su hayang ay na chawra ka na papa su puputo to samay na to di papa nang nungay ka dra ningte to pa dito ko ay nalaan manina ay niyong masidalay masiyama kaira manina oh ay matam kaziktang di kang kigihay nuno kang manina ay giyom lay taban nate ay gimapam lay taban nate nakoy na mama di mapagin nung siba si kanino ay masi masikangan gihay nuno ay nakang manina ano po mama nung siba di lahira na mama pa buhen na nung sinabagyo na ko'y na utol o di batong singase ay kang libanine ay kang libanin as yari se pamu amuta hojik si 파절리 싱세 kamain tawdino hojik mo thado khrasu mo ko'y na dum lamon kumok tawle aduga kamain tawse habino ibung achoba khwaidagi phabadi police na pahupiba पुलिस ने मखोई बुफाहन की अदुगने मखोई की मचिन हंगगा हयेंग तुंग नखोई लमन खुमकदब सिंगदो मखोई ने लेहवी फादब लेहवी हाइदन मचिन हारिबदो पुलिस ने मचिन हंगगा फादब सिंगदो फाहलबदी बुंगो नखोई की नथक मखोई ने लमन खुमोइने बुंगो फरिसे आई पुलिस ने पाउपिरके अदुगा मखोई बु फादनबा मखोई बु सिनखिनबा तोरके मोय बाबू आइदिने नखोई पाबुंग तोरसे अदी हम पामते मसीना करी तौरकदगे हैबदो अमुक्त खलगे यम नुपी सी थादोखरजुने थादोखरजो खोइदो ओनसलानी अदुगने मखोई बु फानसु अदु ओनसन दौ लेरे पाबुंग हारिसी मखोई मचिन हंगलगा लेहौरिब सिंगदो मरी मखोंग सेना मखोई लेफम अदु कदाई दुन हंगलगा मखोई बु फालबतिने अखोइदे अटेक तौरय अदु माइना तौरसी मदुनि हेना फगनेना खली आई इमुंग फोन तौरकी आई दिने मसीगी अंसिने माना ngसाइदगी अखोई सी इमुंग लेते ना हाइदि माना थादोखरदि फदौबा मसीगी अंसे मसे इमुंग सिदा कयाम कोइना लेगेदो खं मोय ताबो आई सुले पुपु से पुपु होगलो सिदा फमो पुपु निंथे पुपु से होगत पंगमद्रिने खुरु से सिरी सिदि गेसन खरे अइना खोंफम साहौदब हाइबदुने से पुपु से आई सोगत केबा पुपु से इशुदी पंगन यामना कलेदना यारे इशू चावरे इशू पंगल चावरे आई कनादसु वारोब लेतेको अदुगने इमा पाबुंग दो वांगांगदने थक्सी कासी बेभार यावनो वांगांगदबने निंथे इमा इपा हाइबसिदिने ईश्वरनि ने मखोई लेरमदगी नंग लेरमिबनिने हा मखोई बुलुना तौगदब मखोई बु निंथीजनने फजब वाहै वता हाइगदब ngasiदगी nangna namana pabu मखोई बु हंथने येंगलबदी
ꯅꯪꯅ ꯍꯌꯦꯡ ꯆꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯒꯗꯧꯔꯤ? ꯍꯥ, ꯀꯔꯤ ꯑꯣꯏꯅ ꯎꯒꯗꯧꯔꯤꯒꯦ? ꯄꯨꯄꯨ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯃꯥꯒꯅ ꯄꯥꯕꯨꯡꯗ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯄꯨꯄꯨꯗ ꯃꯈꯣꯏꯅ ꯑꯗꯨꯝ ꯎꯁꯤꯜꯂꯛꯇꯕ꯭ꯔꯣ? ꯅꯤꯡꯊꯦꯝ, ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯋꯥꯍꯪ ꯑꯃ ꯍꯪꯉꯤꯗ. ꯃꯤꯒꯤ ꯃꯐꯝꯗ ꯂꯥꯟꯕ ꯌꯥꯗꯦ. ꯃꯤꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ. ꯃꯤꯒꯤ ꯊꯃꯣꯏ ꯅꯥꯅꯅꯕ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ. ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯇꯧꯕ ꯌꯥꯗꯦ. ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ. ꯑꯆꯨꯝꯕ ꯆꯠꯀꯗꯕꯅꯤ. ꯑꯆꯨꯝꯕ ꯉꯥꯡꯒꯗꯕꯅꯤ. ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯗꯨꯅꯅꯦ ꯃꯈꯣꯏꯕꯨ ꯃꯕꯨꯛ ꯊꯟꯅꯅꯕ ꯑꯩꯅ ꯁꯝꯄꯣꯛ ꯈꯣꯏꯗꯨꯅ ꯂꯧꯗ ꯆꯠꯇꯨꯅ ꯃꯈꯣꯏꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯛꯇꯨꯅꯅꯦ ꯅꯣꯡꯃꯇꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯜꯂꯛꯈꯤꯗꯕꯅꯤꯅꯦ. ꯄꯨꯄꯨ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯄꯨꯄꯨꯅ ꯃꯈꯣꯏꯕꯨ ꯅꯤꯡꯊꯤꯖꯅ ꯌꯣꯛꯄꯤꯔꯛꯑꯒ ꯆꯥꯎꯔꯛꯑꯀꯥꯟꯗ ꯃꯈꯣꯏꯅ ꯄꯨꯄꯨꯕꯨ ꯄꯤꯖꯅꯤꯡꯗ꯭ꯔꯤꯕ, ꯄꯨꯄꯨꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ? ꯅꯤꯡꯊꯦꯝ, ꯃꯥꯒꯤ ꯙꯔꯃꯅꯤ. ꯉꯁꯤ ꯑꯩꯅ ꯂꯩꯔꯤꯕ ꯈꯣꯡꯐꯝꯁꯤ ꯑꯩꯁꯨ ꯂꯩꯔꯝꯕ ꯅꯠꯇꯦꯅꯦ. ꯑꯩꯒꯤ ꯈꯣꯡꯐꯝ ꯑꯁꯦ ꯃꯈꯣꯏꯁꯨ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ. ꯏꯆꯥꯁꯤꯡꯗ ꯏꯃꯧꯁꯤꯡꯅ ꯌꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯅ. ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯃꯈꯛ ꯂꯩ. ꯄꯥꯟꯗꯝ ꯑꯗꯨ ꯊꯨꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯄꯨꯁꯨ ꯈꯥꯡꯂꯤꯕꯅꯤ. ꯃꯈꯣꯏꯕꯨ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ. ꯐꯔꯦ. ꯄꯨꯂꯤꯁ ꯂꯥꯛꯑꯅꯤ. ꯅꯄꯥꯅ ꯄꯨꯂꯤꯁ ꯀꯧꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁ ꯂꯥꯛꯄꯗꯒꯤꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯗꯕꯅꯤ. ꯒꯥꯔꯤ ꯊꯧꯖꯜꯂꯦ. ꯄꯨꯂꯤꯁ ꯂꯥꯛꯑꯦ. ꯄꯥꯕꯨꯡ, ꯁꯤꯗ ꯂꯩꯕ ꯑꯅꯤꯁꯤꯔꯥ? ꯃꯥꯅꯤ ꯏꯕꯨꯡꯉꯣ. ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯅꯤꯡꯊꯤꯖꯅ ꯐꯥꯖꯤꯟ ꯄꯨꯁꯤꯟꯕꯤꯔꯣ. ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯕꯅꯤ. ꯑꯩꯅꯁꯨ ꯈꯔ ꯐꯨꯈ꯭ꯔꯕꯅꯤ ꯏꯕꯨꯡꯉꯣ. ꯄꯥꯕꯨꯡ ꯌꯥꯝꯅ ꯐꯔꯦ. ꯄꯥꯕꯨꯡꯒꯤ ꯊꯧꯅꯥꯗꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯦ. ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯤꯔꯛꯄ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ. ꯑꯗꯨꯒ ꯄꯥꯕꯨꯡ, ꯀꯔꯤꯃꯇ ꯋꯥꯕꯤꯔꯨꯅꯨ. ꯉꯁꯤ ꯑꯍꯤꯡꯗꯤ ꯇꯨꯝꯗꯕ ꯃꯈꯩ ꯃꯈꯣꯏ ꯐꯨꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯀꯗꯥꯏꯗ ꯇꯧꯏ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯈꯪꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ. ꯏꯕꯨꯡꯉꯣ ꯏꯟꯁꯄꯦꯛꯇꯔ, ꯃꯈꯣꯏꯅ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯐꯥꯔꯗꯤ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯄꯤꯒꯅꯤ ꯍꯥꯏ. ꯑꯗꯨ ꯏꯕꯨꯡꯉꯣ, ꯐꯥꯍꯧꯗꯕꯁꯤꯡꯗꯨ ꯍꯪꯉꯒ ꯐꯖꯅ ꯃꯆꯤꯟꯅ ꯍꯪꯉꯒ ꯏꯕꯨꯡꯉꯣ, ꯏꯃꯨꯡ ꯑꯁꯤꯗꯗꯤ ꯑꯋꯥ ꯑꯅꯥ ꯄꯤꯗꯅꯕꯗꯨ ꯏꯕꯨꯡ ꯍꯣꯏꯅ ꯈꯔ ꯁꯤꯜꯂꯨꯅꯦ. ꯄꯥꯕꯨꯡ, ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ. ꯍꯧꯖꯤꯛ ꯐꯥꯔꯕꯅꯤꯅ ꯑꯁꯦꯡꯕꯁꯤꯡꯗꯣ ꯂꯣꯏꯅ ꯃꯁꯥꯅ ꯑꯣꯠꯊꯣꯛꯆꯔꯅꯤꯗ. ꯑꯁꯦꯡꯕ ꯅꯤꯡꯇꯝ ꯂꯥꯍꯧꯂꯨꯞ ꯅꯠꯇꯦ. ꯁꯥꯁꯤꯟꯅꯕ ꯍꯪꯂꯥꯏꯅꯤ. ꯊꯣꯡꯒꯥꯟ ꯈꯨꯗꯤꯡꯒꯤ ꯑꯃꯃꯝ ꯂꯩ ꯍꯥꯏꯕꯗꯨꯅꯤ. ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯕ ꯀꯌꯥꯕꯨ ꯂꯩꯔꯨꯅꯤꯒꯦ. ꯁꯥꯔ, ꯁꯤꯗ ꯕꯣꯝ ꯑꯃꯁꯨ ꯌꯥꯎꯔꯦꯅꯦ ꯁꯥꯔ. ꯁꯥꯔ, ꯁꯤꯒꯤ ꯕꯣꯝꯁꯤꯗꯤ ꯁꯥꯔ, ꯁꯤꯗꯤ ꯑꯁꯥꯕꯗꯨꯅꯤ ꯁꯥꯔ. ꯒꯥꯡꯃꯩ, ꯀꯗꯥꯏꯗꯒꯤ ꯑꯁꯦꯡꯕ ꯄꯥꯏ ꯉꯝꯗꯣꯏꯅꯣꯗ. ꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤꯅ ꯀꯤꯍꯟꯗꯅ ꯑꯣꯐꯤꯁꯔ ꯀꯌꯥꯒꯤ ꯌꯨꯝꯗ, ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯡꯗ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯄꯟ ꯄꯤ ꯂꯩꯔꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅꯦ ꯈꯔ ꯑꯁꯥꯕ ꯅꯠꯇꯕ ꯁꯦꯡꯂꯤ ꯇꯧꯕ ꯗꯥꯡ ꯄꯣꯈꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯄꯣꯈꯥꯏꯔꯁꯨ ꯃꯤꯒ ꯁꯣꯏꯗꯧꯕꯗꯣ ꯃꯗꯨꯅꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯁꯤ. ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯁꯨꯃꯥꯏꯅ ꯁꯦꯟ ꯈꯥꯏꯗꯅ ꯂꯩꯔꯤꯕꯅꯤ. ꯃꯇꯝ ꯀꯨꯏꯔꯕꯅꯤ ꯊꯤꯒꯠꯂꯛꯄ. ꯌꯥꯝꯅ ꯐꯔꯦ. ꯄꯥꯕꯨꯡꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯁꯥꯔ ꯑꯩꯈꯣꯏ ꯂꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯁꯣꯝ, ꯑꯩ ꯏꯟꯁꯄꯦꯛꯇꯔ, ꯏꯆꯥꯅꯨꯄꯥꯅꯤ. ꯏꯆꯥꯅꯨꯄꯥ ꯑꯍꯟꯅꯤ. ꯑꯃꯁꯤꯅ ꯏꯃꯧ ꯅꯨꯄꯤꯅꯤ. ꯏꯆꯥꯅꯨꯄꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯀꯤꯍꯟꯕ ꯀꯨꯏꯔꯕꯖꯥꯠꯅꯤ. ꯉꯁꯤꯗꯤ ꯅꯨꯃꯤꯠꯇꯨ ꯁꯨꯔꯣ ꯍꯥꯏꯗꯅ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯦꯗꯅ. ꯄꯥꯕꯨꯡꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ. ꯄꯥꯕꯨꯡꯒꯤ ꯊꯧꯅꯥꯗꯣ ꯇꯁꯦꯡꯅꯃꯛ ꯑꯩ ꯀꯜꯂꯛꯆꯩ. ꯄꯥꯕꯨꯡꯅ ꯉꯁꯤ ꯃꯇꯝ ꯆꯥꯅ ꯏꯃꯨꯡ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯒꯗꯕꯗꯨ ꯀꯟꯕꯤꯔꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯄꯤꯖꯔꯤ. ꯐꯥꯒꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯄꯟꯕ ꯑꯃꯠꯇ ꯄꯤꯍꯜꯂꯣꯏ. ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ. ꯒꯥꯡꯃꯩ, ꯁꯥꯔ, ꯍꯥꯞꯆꯜꯂꯨ. ꯒꯥꯔꯤꯗ ꯍꯥꯞꯆꯜꯂꯨ. ꯍꯧꯒꯠꯂꯣ. ꯁꯥꯔ, ꯆꯠꯄ ꯉꯝꯗ꯭ꯔꯤ ꯁꯥꯔ. ꯑꯍꯟꯁꯤꯅ
मागी चाहिए हजन हजन कन्बदा सर खुराइसे काइबर कइनोम तौरे सर काखत ngамद्रे ए क्रिगे काखत ngамदबा ngasai क्रम लाए हा ngasai na koi yum sida lakpada क्रमाइना लाके बा अदु लाकुई मोंगदो अदु ददुम गाड़ी दे खखल अदुम यानी तोसनगनु को आदा थोड़ी नि यालगा फुगदबा याम वालिए असे गांगमै दिंगरांग ना हानिग मी फुनिंग बना लोरबनि को असे खखलो गाड़ी दे खखलो खखलो से खखलो सर सर या सर हे नंदी क्री तौब्रा नंदी सर आई ने हेना लेंग ngамद्रे सर ख्वांग सिदा कद्धरकपदगी सर अस क्रीनो ने मोइन तौबसिबो सिना खोइबो मु ग्रेड तोंबगी सो मु काखत पीबगी सो मु थांगत पीबा तौगदोरिब्रो अस नखोइदि पुरा निंथौगी टाइम नि ने सिदि समायना पायरगा आय हे यारे न चिन्थिखलो से कइ खखलो आय चल खखलो चल आय क्रीनो हे फुसु फुद्रिङै दा फुगदबा याम वाली सिदि चुमनगी थांगत पनि को गमै यारे गाड़ी थोनो बतरो फगनी सर पबु अदुदी नसा खोइ यौजरुकी पबु असिगुम सिंग सिना मोहन युम्स की हलक लेरगदी पबु से आइगी पर्सनल नंबर ने सिगी नंबर से पबु कॉल हेते तोबिरो आई हेक्तो मो पबुंगी नाक थलक जगनी फरे बुंगो इंस्पेक्टर यामना नुंगाइरे ngasidi isugi punchi su kalle aduga fattaba tholokadaba punamak tu kalle dana fare pabung adudi akhoi muk chacharuki gamai sir gari thoro fagni sir asi phutabatari lokap yaurega asi phutabatari lokap yaurega keno gamai sir krista odede sir pisa kisai maning sing pa sir sai da mate mangang jabani da sir यारे तरो लाकले ꯂꯥꯌꯦꯡꯖꯔꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤꯅ ꯑꯌꯨꯛ ꯄꯨꯡ 11 ꯐꯥꯎꯕꯗ ꯀꯛꯆꯤꯡ ꯕꯖꯥꯔꯗ ꯂꯩꯕ ꯐ꯭ꯔꯤꯑꯣ ꯐꯥꯔꯃꯥꯁꯤꯗ ENT ꯑꯃꯁꯨꯡ ꯑꯣꯔꯊꯣꯒꯤ ꯃꯃꯤꯡ